ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁ ꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯣꯔ ꯑꯃꯒꯤ ꯀꯩꯅꯥ ꯑꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯣꯝꯕꯤꯔꯩ ꯆꯥꯎꯅ ꯊꯣꯛꯂꯛꯏ꯫ ꯈꯣꯏꯗꯨꯝꯁꯨ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯁꯨꯒꯠꯇꯨꯅ ꯉꯥꯏꯔꯤ꯫ ꯀꯣꯝꯕꯤꯔꯩ ꯌꯥꯍꯧꯔꯛꯄꯗ ꯂꯋꯥꯏꯗ ꯍꯦꯛꯇ ꯂꯥꯛꯂꯛꯏ꯫ ꯇꯥ ꯈꯣꯏꯗꯨꯝ, ꯅꯈꯣꯏ ꯏꯃꯥꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯔꯨꯅꯤ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ? ꯈꯣꯏꯗꯨꯝ ꯉꯛꯅ, ꯀꯔꯤ? ꯑꯩꯒꯤ ꯅꯨꯄꯤ? ꯑꯗꯨꯅ ꯀꯅꯥ ꯍꯥꯏꯔꯛꯏꯕ? ꯃꯤꯅ ꯍꯥꯏꯔꯛꯏꯅꯤ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅꯒ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯩꯕꯨ ꯀꯧꯊꯣꯔꯛꯏꯁꯤꯗꯤ꯫ ꯃꯥꯅꯤ, ꯃꯤꯅ ꯍꯥꯏꯅꯩꯁꯦ ꯅꯈꯣꯏ ꯏꯃꯥꯅ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯀꯣꯝꯕꯤꯔꯩ, ꯂꯧ ꯆꯠꯂꯨꯕꯒꯤ ꯋꯥꯅꯒ ꯍꯜꯂꯛꯏ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯤꯅ ꯑꯗꯨ ꯍꯥꯏꯔꯛꯏ ꯑꯗꯥ ꯍꯥꯏꯔꯛꯏꯅ ꯇꯧꯔꯒ ꯁꯥꯎꯔꯒꯇ ꯂꯩ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯍꯌꯦꯡꯋꯥꯏ ꯃꯧꯒ ꯑꯣꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯋꯥꯅꯤꯗ꯫ ꯑꯣ, ꯃꯧꯗꯣ ꯑꯣꯏꯔꯗꯤꯅꯦ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏ꯫ ꯑꯩꯗꯤꯅꯦ ꯍꯥꯏꯔꯤꯁꯤꯅꯤ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯆꯨꯝꯂꯝꯕ ꯊꯣꯛꯂꯕ ꯂꯨꯍꯣꯡꯕꯒ ꯂꯣꯏꯅ ꯊꯨꯒꯥꯏꯒꯗꯕꯅꯤ ꯈꯪꯉꯨ꯫ ꯑꯦ, ꯅꯪꯅ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯗꯣꯏꯕ? ꯍꯣꯏ, ꯊꯨꯒꯥꯏꯗꯣꯏꯕ꯫ ꯈꯣꯏꯗꯨꯝ ꯀꯣꯝꯕꯤꯔꯩꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ, ꯀꯃꯥꯏ ꯊꯨꯒꯥꯏꯗꯣꯏꯕ? ꯑꯝꯇ ꯍꯥꯏꯔꯧꯅꯦ꯫ ꯅꯪꯅ ꯕꯣꯔ ꯑꯣꯏꯔꯒ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗꯨꯗ ꯀꯣꯏꯌꯦꯠꯑꯣ ꯀꯩꯌꯣ ꯐꯝꯗꯨꯅ ꯂꯩꯔꯅꯤ꯫ ꯑꯗꯩꯗꯤ ꯑꯩꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯀꯩꯅꯥ ꯑꯗꯨꯅ ꯍꯨꯛꯀꯗꯕ ꯀꯨꯟꯗꯣꯗꯣ ꯑꯩꯅ ꯁꯠ ꯂꯥꯎꯅ ꯑꯗꯩꯗꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦꯗꯅ꯫ ꯍꯩ, ꯃꯁꯤꯗꯤ ꯅꯪꯅ ꯍꯦꯛ ꯉꯥꯡꯉꯛꯄꯁꯤꯃ ꯇꯨꯒꯁꯦ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯉꯥꯛꯇ꯫ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯕꯨ ꯀꯅꯥꯅ ꯇꯧꯅꯒꯦ? ꯈꯪꯗꯦ ꯑꯩꯗꯤ꯫ ꯃꯤꯅ ꯇꯧꯅꯕ ꯇꯧꯅꯗꯕ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯑꯩꯅꯦ ꯅꯈꯣꯏ ꯏꯃꯥꯗꯣ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯥꯏꯀꯣ꯫ ꯍꯌꯦꯡꯋꯥꯏ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯑꯀꯥꯟꯗ ꯅꯃꯥꯅ ꯍꯦꯟꯅ ꯂꯨꯏꯒꯥꯏꯅ ꯍꯥꯏꯕꯗ ꯌꯥꯈꯤꯕꯗꯣ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯪꯕꯨ ꯍꯥꯠꯄꯁꯨ ꯉꯝꯅꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯍꯦ ꯀꯣꯝꯕꯤꯔꯩ, ꯅꯪꯕꯨ ꯑꯩꯁꯦ ꯊꯥꯖꯩ ꯍꯥꯏꯗꯥꯏꯅꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯏꯃꯥꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯟꯒꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯅ ꯂꯥꯛ ꯍꯥꯏꯗꯨꯅꯁꯨꯅꯦ ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯀꯣꯝꯕꯤꯔꯩ ꯄꯦꯔꯨꯝ ꯄꯦꯔꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯉꯦ, ꯅꯣꯏ ꯅꯨꯄꯥꯗꯤꯅꯦ ꯑꯗꯨꯝ ꯍꯥꯏꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯀꯣꯟꯅ ꯑꯗꯨꯝ ꯆꯠꯈꯤꯕ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯑꯩꯕꯨ ꯊꯥꯖꯧ ꯍꯥꯏꯕ꯫ ꯊꯥꯖꯕꯗꯨꯅ ꯂꯦꯡꯗꯅ ꯂꯩꯔꯗꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯣꯏꯊꯣꯛꯀꯅꯤ꯫ ꯏꯃꯥꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯦꯞꯄꯤ ꯍꯥꯏꯕꯁꯦ ꯈꯪꯗꯗꯨꯅ ꯃꯥꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯈꯪꯂꯛꯄ ꯀꯥꯟꯗꯅꯦ ꯃꯥꯏ ꯐꯖꯅꯤ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯇꯥ ꯈꯣꯏꯗꯣꯝ, ꯑꯩꯗꯤ ꯅꯪꯕꯨ ꯀꯥꯏꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯍꯣꯏꯁꯦ, ꯑꯩꯅꯦ ꯉꯁꯥꯏꯗꯒꯤ ꯊꯕꯛꯀ ꯁꯨꯔꯨꯕꯒꯤ ꯌꯥꯝ ꯋꯥꯔꯤ꯫ ꯆꯪꯉꯨ, ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯅꯔꯁꯤ꯫ ꯇꯥ ꯈꯣꯏꯗꯣꯝ, ꯅꯣꯏ ꯏꯃꯥꯗꯣ ꯍꯥꯏꯌꯨꯀꯣ, ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀோ, ꯅꯪ ꯅꯨꯄꯤ ꯑꯇꯣꯞꯄ ꯍꯦꯛ ꯊꯤꯈꯤꯕ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯍꯣꯏꯕ ꯀꯣꯝꯕꯤꯔꯩ, ꯅꯪ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯅꯨꯄꯤ ꯀꯔꯝ ꯍꯥꯏꯅ ꯊꯤꯗꯣꯏꯅꯣ? ꯆꯪꯉꯨ, ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ꯫ ꯈꯣꯏꯗꯨꯝ ꯀꯣꯝꯕꯤꯔꯩꯕꯨ ꯊꯦꯝꯗꯨꯅ ꯆꯪꯍꯟꯈꯤ꯫ ꯈꯣꯏꯗꯨꯝ ꯀꯣꯝꯕꯤꯔꯩ ꯎꯅꯕ ꯍꯜꯂꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯨꯈꯤꯁꯨ ꯑꯔꯩꯕ ꯏꯁꯧ ꯃꯈꯩ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯔꯛꯏ꯫ ꯍꯥꯏ, ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ? ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯤꯁꯤꯕꯨ ꯀꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯤꯗ? ꯑꯁ, ꯀꯩꯝꯇ ꯆꯠꯇꯦꯕ ꯏꯃꯥ꯫ ꯇꯧꯅꯨ ꯈꯣꯏꯗꯨꯝ, ꯅꯪꯁꯦ ꯑꯩꯅꯅꯦ ꯊꯧꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯀꯔꯤ ꯈꯜꯂꯤ ꯀꯩꯗꯧꯔꯤ ꯍꯥꯏꯕꯁꯦ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ꯫ ꯅꯪ ꯑꯩꯅꯅꯦ ꯃꯁꯤꯒꯤ ꯀꯣꯝꯕꯤꯔꯩ ꯍꯥꯏꯕꯤꯁꯤ ꯄꯥꯝꯗꯦ, ꯃꯥꯒ ꯂꯣꯏꯅꯒꯅꯨ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯗꯦ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦꯕ ꯏꯃꯥ, ꯑꯩ ꯈꯣꯡ ꯍꯥꯝꯃꯨꯕꯩꯅꯤ꯫ ꯑꯦ, ꯅꯪꯁꯤ ꯈꯣꯡ ꯍꯥꯝꯃꯨꯔꯤꯕ? ꯑꯁꯨꯛ ꯐꯖꯅ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯂꯦꯇ꯭ꯔꯤꯟꯁꯤꯗ ꯆꯪꯗꯗꯅ ꯂꯧꯔꯤꯗ ꯐꯥꯏꯔꯨꯔꯤꯔꯣ? ꯍꯥ? ꯌꯥꯔꯦꯕ ꯏꯃꯥ, ꯅꯨꯡꯁꯥ ꯀꯟꯅ ꯁꯥꯕꯁꯤꯗ ꯁꯨꯝ ꯉꯥꯡꯉꯤ ꯋꯥꯅꯤ, ꯈꯔ ꯉꯥꯡꯉꯗꯤ ꯇꯣꯛꯎ꯫ ꯈꯣꯏꯗꯨꯝ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯨꯈꯤ ꯂꯦꯞꯇꯦ ꯃꯆꯤꯟꯗꯨ ꯉꯥꯡꯉꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯕ ꯉꯥꯡꯕꯗ ꯏꯟꯗꯕ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯝꯕ ꯑꯉꯥꯡꯅꯣ ꯁꯤꯕꯣ? ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯂꯣꯏꯅꯔꯅꯨ ꯇꯤꯟꯅꯔꯅꯨ ꯍꯥꯏꯕꯁꯤ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯃꯁꯤꯁꯨꯅꯦ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯏꯆꯥꯁꯦ ꯃꯥꯅ ꯁꯣꯏꯗꯅ ꯐꯥꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯦ ꯆꯠꯂꯒꯅꯦ ꯊꯤꯅ ꯉꯥꯡꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯀꯣꯝꯕꯤꯔꯩ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯨꯈꯤꯅ ꯀꯣꯝꯕꯤꯔꯩꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ, ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯀꯣꯝꯕꯤꯔꯩ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯔꯤ ꯂꯩꯅꯔꯛꯄ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯊꯦꯝꯕꯨꯡꯅ ꯀꯣꯝꯕꯤꯔꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯃꯥꯅ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯀꯣꯝꯕꯤꯔꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ, ꯀꯣꯝꯕꯤꯔꯩꯕꯨ ꯂꯥꯞꯊꯣꯛꯄꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯈꯣꯏꯗꯨꯝꯒꯤ ꯑꯔꯦꯞꯄ ꯄꯨꯛꯆꯦꯜ ꯑꯃꯗꯤ ꯀꯣꯝꯕꯤꯔꯩꯕꯨ ꯅꯨꯡꯁꯤꯖꯕ ꯑꯁꯤ ꯎꯕꯗ ꯀꯣꯝꯕꯤꯔꯩꯅꯁꯨ ꯈꯣꯏꯗꯨꯝꯕꯨ ꯃꯤꯔꯥꯏꯕ ꯉꯝꯗꯦ꯫ ꯃꯦꯝꯃ ꯃꯨꯈꯤꯒꯤꯗ ꯂꯥꯛꯏ꯫ ꯃꯨꯈꯤ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯃ ꯆꯪꯂꯛꯇꯨꯅ, ꯏꯁ, ꯏꯆꯦ, ꯌꯨꯝꯁꯤꯗꯤ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯏꯁꯤꯕꯨ
Nachanupa asibu nupi thipirage hairibro. Kadaidaginoda mema nupiga thiba yaba nate. Haima thirasu yari. Kaidawige. Yumsu halingai sida angangsu nate. Hayengwai ani thoknagadabagi sarukpudine. Yum halikan sida o yum sida pusalakpa yaba nupido laitri watli tabna ingna thigadawribani. Taha ga thiba yaba nateda. Haima ꯑꯩꯈꯣꯏꯒꯤ ꯈꯣꯏꯗꯨꯝꯗꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯆꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯇꯥꯏꯗ ꯃꯨꯈꯤ ꯀꯣꯝꯕꯤꯔꯩ ꯄꯜꯂꯛꯄꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯍꯦꯟꯅ ꯂꯥꯡꯁꯤꯟꯈꯤ ꯃꯨꯈꯤ ꯁꯥꯎꯅꯤꯡꯅ ꯀꯗꯥꯏꯗꯒꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯒ ꯄꯨꯁꯤꯜꯂꯛꯄ ꯌꯥꯕ ꯅꯠꯇꯦ ꯅꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯕꯗꯨꯅꯤ ꯏꯆꯦꯗꯤꯅꯦ ꯄꯨꯟꯁꯤꯁꯦ ꯃꯔꯤꯡ ꯃꯔꯥꯡꯕꯁꯤ ꯄꯥꯝꯗꯦ ꯆꯥꯕ ꯆꯥꯗꯕ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯍꯤꯡꯕ ꯄꯥꯝꯃꯤ ꯑꯗꯨ ꯏꯆꯦ ꯃꯁꯛꯀꯥꯗꯤ ꯐꯖꯩꯅꯤꯍꯦ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯔꯤꯕꯅꯣ 이해 미 मनक्से ग्यान तामनदेदा ममा अदुगी लमचतो खंगी नत्रो नुपा अदुबु थबक तवी हाइदुना मीगी मतु मचा लेरब नुपा असिल लाक्तुना लैसलब ngamliba ममा अदुगी मचानी नि हे अहल लमना हाइनरिबदुनि नुपी लौगे हाइरबदि ममा येंगो हाइदना मचा अदुसुने ममागी लिचत अदो लौरकलबदि कमदौनि अदुसु चुमिने इचे युम पानबा हाइबसे खंगहौदबा खलहौदबा यादबन अदुबु इचेना हाइरिसिबु खोइदुमनदि याबु ए माना याबा यादबा हाइबा अममुक लैते माना तौबा ngakta yabasu nate aine yum pangadabi yum koigadabi nupi thiribani adubu hek phanglaba satlekta honglasu honggadawribani iche nupi gi wadi layimi yamna ise na pamba pamdaba haibadugi wani mukina hairakliba aduda mathwai yawkhre kariya nupi layeba nate nabu nupi macha aduga yamna nakna braimi karamai tawge yum pangadaba nupi ro नक्नै इचे अइना लोइना सिनाना खंगी अइगा फी थामिनबा नुपी मचा अदुनी मसक मतौ गादी इचे कोम्बिरेगा लेहौरे तान जाद्रदि खोइदुमुरबदि माने हेना पामखिब्रा हाइबसु कनाना खंगबनु करी लमदगिनो ममा मपाना करी वोटनरिबा करी कमाय तौबनु हायुनी इचे फै लोइना तिनबा नुंगाय ममा मपा अनिमक लोइना सुना लैरिये सित्रकुप्त्र करीमता लैबा नते फग्रबा ममा अदुनगा थबक फरिबा इचे हाइदना कानादे लोइनरगा तिनरगा खंगनी इस फरेदा दुदिया अइना पामलिबसे सेल पाइबा पाइदबा करीमता अइ खंदे ममा मपादो फबदुनि अइना पामलिसे फना फत्तबा मचासु ओइसनो ममा मपा फरबदि अदुम फगदौरिबन मागी इ हाइबसे लेमना मांगबा याबा नते खितंग ओइरबसु यावगदौरिबन इचे मादा नतना ngaikongdagi nupi macha amasu leye madusu yam phai madumadi hotnaba kali मधु ओइरबसु याय अदुसु फैयेबा अदुदिने इचे चटलगा मोइदो अमुक्तंग उनबा तानि इचेना खरा मखैदि खंगनि उनबदा अनिदुगी मनुंगदगी खरा हेना फबदो लौरगा लोइरेदना होय इचे येंगसि अनिदुगी मनुंगदगी इचेने हेना पामबदो लौरगा लोइरे अनिदो पामद्रसु अतोपा अममु येंगगा लोइरे नुपीगी नुपी ngaktani अदो इचे अइदि वारि नुंगाइरिङैदा पाखोला इबने हाइबसे काउथो उरेदना इचे खोइगी गुनियादो लैरिबा नत्रो लैबनी अदोंगता लौगे इचे अस अइदिने अइखोइ नुपाना वा थोअम्बा तारे इचे अइ चलगे को कोना तपना अमुक सानरसि होय इचेने थबा हांगबगा कोथोरके मेमा कदाइदगी नुंसिनो खंगदबा अमा इमुंग अदुदा पुदुना लाक्लम्मि तोंबी कोम्बिरै किता लाई कोम्बिरै फी सादुना लैरम्मि तोंबी नोक्तुना इबेमा नंगना फबा थबकसे लाइमा फैहे नते नंगबु ता खोइदुमना लुहोंगसे काइना हाइ लाक्प्रबा नंगना सीना किदना सारिबा फीसिबो कोम्बिरै नोक्तुना होय बेमा होंगनी ये हौजिक मोगी युम सारिदना अदु हेक लोइबको होंगदबने अदुगी सारिनी खरा यामना पुगे हाइदना इस नारायबक्तो ओंथोकना फैदको अइखोइदि इबेमा नोइगी लाइबक्से थोक्लबदि हाइदना होय बेमा ngaibada kallo nuigi sumatam lakini ahana kongi wani ado nangla isibu kaida jase haino as thoidokpadi laiteda sum yumda leisin base kokse kaino ma tawrakpa aduda asai pau chatlu na phare adudi ta khoidumda pata leibra yenguse leiramadi thamchesu heuse yaine khenjong do chadabasu kuire horen singju suraga jase anido chatke haiduna thoglai nganbi thongan dagi hanjalakpada anidu thengnei nganbina aniduda nungdang wairamsida kai chalino yamla panate deima asaibautani imagi bema
Ima wa yamna nganghanganuko khitang haibada gyan taw ima migi mamangda yam ikaise Kombire hairagli karino haiba khangi ani do thoglai tombina Kombire noi mana suta khoidumbo yadabra hana di kaiso hairamdabani handakti moi mana mingonda wariga yamna haiba mali imasu mina tamlokpado tarabani aduna yamna sawi moi imana kari haina hairiba yum sariba se loiraga ta khoidumgi nupi thigani hai aibo pamde haina adudi kamai tawdoiba ta khoidumnadi yadaba mali manadi aibu lawni hairi Kombire noi wase mawong amai taw hayeng jekta cheksilakpa matamdadi ne mama macha amata oikini nangna thanda migi mangda ikaiba chopa nang hongni ko ta khoidumga asengba ma haino khangde da tombi aina su phana haibani adubu madi wafam adu panba phawba yade imana phana haiduna su yaroi hairi adubu khangde aigi laibakta kari tamamdoino karigumba thungnadaba thoklabadi aidi yamna wani tombi tasengna ai ta khoidumbo yamna nungsi Kombire handak oirakliba mawong asida ma tasengna nungaitaba phawrabani tombi Kombiregi mataw aduda hairei yarise kaisu khalunu lepigadaba mana leplabada kanana kari haiba ngamgadoino kaisum khalunu nangi wa haibabu ta khoidumna ngangba haiba wada loina ilo nupana nupidegi kayam lapna chatpa ngamdorige khutpaido nanthokhidanabane chetnai ta paisalo karigumba nanthokadabagi mami urakpa thoklasune thok ekta chensilo moina ngamba yaba nate anido wari sa dona lai khoidumsu komdu sengduna lairami tombina hanna hekta ta khoidum kom sengiro sengine handakti komga se loi aina su ningthina yengsinbiba ngamdre yummo kaiwo yum ahanbadu sagai saraga mingoda mok lehenkhini ko khoidum noktuna aduga yaba nateda akoi sanaibe magi apamba machu phawba masada hangduna haigadawriba potnida is noi wari sidi ayongna report oire aikoina da khangdabagi wa oiramedana sidi Kombire noktuna noidi khara chakchau hoine akoidi na khoi mayam gi kumhai se yengage haiduna leirabani makha adum chathabiu nungai ba mitki kumhai yamna tawbiu tawbadabune kaina pirang tadi yahon birakanu aikoidi ne thamoi leina se yamna naganba misakni aduna thamoi se pokhaiduna sikhibasu kanana khangni nate noibusida sumlairo natraga kari thabaki laino o aikoi se ta khoidumbu udradine leibangamdaba mi yawba adugi laini adudi mahausane madi Kombire noktuna o yare sumngangduna le nanakta leiriba thamcheto adududum heglo sigi oire sibu dama me hekbigena khoidum thamchet mayam adu heglei ani du kangphana du de leptuna thamchet adu khunba laknari kadomdagino khangde mukhi paisilai ani dugi mataw du da thabak yaiduna hari kaino tawri sidi masigi ikai khangde bisi swaya mu gyora malini he khangni dana ngasidi mukhi agi iti khanghange mukhi prap changsilai aduga loire dana aina di Krishna jarma da hekke haidana thamlaga nangna loini hektalaba ani du mukhi gi mataw adu da ingakna chap leptuna lei hoidumna oina thamjet ki wabu dama ambali sidi he agaloire dana kona hai apang gadha chagam chaba nang di mina hairi basi karino haiba amata khangamoi sak to mayam ama jarabani mina hairi basi karino haiba do khangba ngamdre natro as yare ba ima tombina oina ine akhoi thaba ama chalubani aduda lambi tho ena sum changambani aduda thamchesu khara chage haidana wado loiba nangdi mukhina ta poktuna hoine ai loina khangi yengoi inena thamchet ase pizaning dabagi wa nate masidi migi ni haina thamkhraba aduda tawbani noina su hena khangi duni haujiki matamda aremba haiba potpu leiribrane mindagi paithorakpa kanadraba phawham waikup ado madu phawba sel thiduna launare do thamcheti lairadana khoidumna mamada kaino imana haiba mayam duba angang sina thamchet khara chabagi bu hai nang to milai aina ngangbada nang yaurei do kaigino ai se kanan ha nama na pa da thak khanai da batong khangaba ai khoigi imung da de adugum do yadi ahal laman masak khangna thak khanai na chatkadabani
Mukhi magi thokpa ama nganglai kombirei saungingbana loire adubu wa amata ngangda mamai adu nontaduna adum le hoidum kombirei gi mataw adu khangladuna ani aduda Tombi chalo kona unarase ngasigidi chalo na Tombi na kombirei bu chingduna kombirei chasila chalase Tombi kombirei bu chingduna puraga chatki ani adu pairamba puge haina thanamba thamchet mayam adu loina lehaure khoidumna uraduna Tombi noige thamchet lehaure Mukhina karigi moige ha si moigira piba yaroi kadai asuk yamba thamchet asi ai la amjabadi makhoina loina puramga dawribani ne natro nangna sampanggi sibu karigino haiwanida amang atumsu karimata khangdaba macha sibu khoidum sauningna ima wangangba matamda tungmang khara su yingbi kaisuna daba thamchet khara sigidamakta adum haina mingonda haiba haunade aina kari haikrabagi nate aina kari akai ba haikrage haibanida misu sak saribani charu chabanati Imana kari khanduna nganglibano haibado misu loina khangamgani Imana tawriba mawongse khara henmali Asi hairaga khoidum sauna chatki Mukhina sauna Masi angangse kayadano yengune mase yaroi dawri ma aina hairibase karimta khandeba ma yum sida saba loi khisan hek loibaga ne hongdokke khangani Mukhi memagida lai mema mapi loishinduna leirami Mukhi ubada haima ise kadomdagi no Tabak jinkraba mi amana laibasibo Bema lakta yadraduna laibani ni haibo Hoine adubu kari leirageba O nahan hauduamba wado adugi maron hangena laibani ni nangbo Haima adugi oire di iche la ingai sida haujik hekta chatlasu yai Aisune chatkena loisalamisini Haujikbu yadori bro hairisibo Kaidaw yadani afaba thabakti thinta haidedana Iche di piga sa mo ini nangbo Kaisu kaide iche Kainabu mayek mangi haibro Hauji ekta chasi iche Ani do tenta de sanare bu yengba lai Mukhi sanare ubada mana pamjaba haibadu thokli Mukhi harauna halai Kulla Mukhi na mamlaba phawba halaktaba sida sauduna leiri Kulla na Mukhi da Hai nangai chalui Yumgi maw amanabu asukamna thengna halakpa huna bro O yadaduna tawribani Karino yadaba haibabo ha singna hai nang kaida chaloi Kulla dap tawre Mukhi mapi hongna Makhoi mapa tan chadana irang khit sagat pirakan Karino irang sagat pa haibadi ha nacha nupa da hangi khangdi hai nate nangna chatke hairabasu nang hairam bayai habanida O yadaduna tawriba hairurabadi ne wa mangdunu tokadawriba Kulla matawaduda hena sauningkhre Masi kayadano yunguni he hai nang aigi lichai marudo kaubra hayune Makhoi mapa lai me yengning de he kari thoena tawja sainu khangdi hanu thangsida namai dum ikai nachagi mangda Kulla mahausana Mukhi bu khara adu khambali maduna bu hojik macha mamau leiba yaraba matamasi phawa khongkap ama chathokpada Kullana magi ayabu yaudrabadi chatpa yaba natte ngasidi asum tho haina su hek hairamdre aduna wa thoklibani Kulla dap sum tawba haurai Mukhina Karinu panige sidi nate chatluriba thabak aduna karinu kamdawbuno haibati hangde aduga lawai sida hekta la ewani nangdi haiba kaduge chatluribudo aduni haidana O nachanu pagi nupi yenguriba Kulla mamit mana khangsing singi sauning namba langnamba pumba hantaraki aduga kaino aikhoi khudumgi noine yengluribadubu kadaidige Kana yenguriba Aiga memaga thengnarei Angangdo kayagi matik phajai Mapok matangna phajariba ingna marol ama tabliba Aina pamjaba haibadu chap hek sai Yummase hek saba loibaga hongani Najanupa asibu luhongagi hairibrane Hongani matang su sari Yum kaisu loirakpada hongbana chap charani Kaidawruni Hongdaw su leire sel anirak tingna dananaba Yum halikansidane honghobana phari Nati nachanupaga tanarabro nangna hairibaduba Maga tanadana kaidawruni aina hairibase magi phananabani amadi yum masigini masida masu infam thoi hai nangi wado kaino mai tawto nachanupagi
ꯃꯆꯤꯡ ꯃꯇꯥ ꯑꯁꯤꯒ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯍꯥꯟꯅ ꯅꯤꯡꯊꯤꯅ ꯍꯥꯏꯅꯧꯀꯣ, ꯍꯌꯦꯡꯅꯦ ꯋꯥ ꯌꯥꯝꯂꯛꯀꯅꯤꯀꯣ꯫ ꯌꯥꯅꯤ ꯌꯥꯅꯤ, ꯃꯈꯣꯏ ꯃꯄꯥꯁꯨ ꯌꯥꯎꯅ ꯑꯩꯅ ꯁꯤꯜꯂꯤꯕꯁꯤꯗ ꯌꯥꯕꯤꯔꯛꯎ꯫ ꯅꯆꯥꯅꯨꯄꯥꯗꯁꯨ ꯈꯔ ꯍꯥꯏꯌꯨ꯫ ꯅꯨꯄꯤ ꯅꯪꯁꯦ ꯃꯅꯨꯡꯗ ꯋꯥ ꯑꯃꯗꯤ ꯂꯩꯔꯤꯅꯤ꯫ ꯑꯩꯗꯤ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤꯅꯦ, ꯅꯆꯥꯅꯨꯄꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯇꯧꯔꯨꯅꯨ ꯁꯤꯗ ꯂꯩꯀꯣ꯫ ꯃꯨꯈꯤ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯦ, ꯑꯗꯨꯗꯤ ꯑꯐꯥꯎꯕꯤ ꯇꯧꯉꯝꯕꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯑꯁꯤ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯍꯜꯂꯛꯑꯁꯤ ꯍꯥꯏꯕ꯭ꯔꯣ? ꯃꯨꯈꯤꯅ ꯍꯥꯏꯔꯤꯕꯗꯨ ꯕꯥꯞ ꯑꯃ ꯏꯇꯥ ꯇꯥꯗꯦ꯫ ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ? ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯅꯣ ꯄꯨꯁꯜꯂꯛꯀꯗꯧꯔꯤꯕꯁꯤꯕꯣ? ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯣ, ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯉꯥꯟꯕꯤ, ꯑꯇꯣꯝꯕꯤ, ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯀꯣꯝꯕꯤꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤ ꯃꯥꯜꯂꯦ꯫ ꯅꯆꯥꯅꯨꯄꯥꯅꯅꯦ ꯃꯁꯦ ꯂꯧꯗꯧꯒꯤ ꯀꯟꯅ ꯂꯨꯝꯂꯤ꯫ ꯍꯥꯏ, ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤꯅꯦꯍꯦ꯫ ꯂꯝꯁꯨ ꯂꯥꯞꯇ꯭ꯔꯦ, ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯂꯣꯏꯅ ꯈꯪꯅꯔꯦ, ꯀꯩꯁꯨ ꯀꯥꯏꯗꯦꯅ꯫ ꯍꯩꯃꯥ ꯍꯩꯃꯥ, ꯃꯁꯤꯁꯨ ꯁꯨꯃꯥꯏꯅꯒ ꯍꯥꯏ ꯋꯥꯅꯤ? ꯅꯠꯇꯦ, ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯑꯁꯤ ꯃꯃꯥ ꯂꯧꯗꯨꯅ ꯅꯆꯥꯅꯨꯄꯥꯁꯦ ꯍꯨꯟꯇꯣꯛꯑꯝꯃꯒ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯍꯥꯏ, ꯇꯥꯅꯤꯡꯗꯦꯍꯦ꯫ ꯃꯃꯥꯅ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯃꯆꯥꯁꯨ ꯇꯧꯕ ꯍꯧꯅꯗꯦ꯫ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯥꯏꯔꯒ ꯂꯣꯏ꯫ ꯇꯧꯅꯨ ꯅꯨꯄꯤ, ꯊꯃꯣꯏ ꯌꯥꯝꯅ ꯄꯤꯛꯅꯁꯨ ꯍꯤꯡꯒꯨꯝꯁꯤ꯫ ꯑꯩꯗꯤ ꯄꯤꯛꯇꯣꯔꯤ, ꯏꯆꯥꯅꯨꯄꯥ ꯃꯊꯟꯇꯅꯤ, ꯁꯣꯏꯕ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯗꯤꯅꯦ, ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯃꯨꯈꯤ ꯇꯁꯦꯡꯅ ꯁꯅꯥꯔꯩꯕꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯇꯤꯟꯅꯕ ꯆꯥꯅꯔꯨꯕꯅ ꯁꯅꯥꯔꯩ ꯀꯌꯥꯗꯤ ꯆꯪꯈꯣꯟꯅ ꯎꯔꯨꯔꯦ ꯉꯁꯤꯗꯤ꯫ ꯃꯨꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯆꯥꯒꯤꯅꯤ ꯍꯥꯏꯅ ꯃꯈꯦꯜ ꯂꯥꯡꯕ ꯍꯧꯔꯛꯂꯦ, ꯑꯗꯨꯕꯨ ꯀꯨꯂꯅꯁꯨ ꯇꯧꯔꯤꯕꯁꯤ ꯀꯌꯥ ꯌꯥꯅꯤꯡꯗ꯭ꯔꯤ꯫ ꯃꯨꯈꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯌꯥꯝꯁꯨ ꯈꯔ ꯈꯔ ꯇꯥꯅꯔꯛꯂꯤ꯫ ꯇꯣꯝꯕꯤ ꯃꯃꯥ ꯀꯩꯊꯦꯜ ꯀꯥꯔꯛꯄꯗ ꯃꯨꯈꯤꯒ ꯊꯦꯡꯅꯔꯦ꯫ ꯂꯩꯀꯥꯏ ꯃꯁꯦꯜ ꯑꯣꯏꯕꯅ ꯀꯧꯗ ꯌꯥꯗ꯭ꯔꯗꯨꯅ ꯇꯣꯝꯕꯤ ꯃꯃꯥꯅ ꯀꯧꯔꯤ꯫ ꯏꯆꯦ, ꯀꯩꯊꯦꯜ ꯂꯥꯛꯑꯝꯃꯤꯔꯣ? ꯍꯣꯏꯅꯦꯍꯦ, ꯉꯥ ꯑꯝꯇꯪ ꯂꯩꯒꯦꯅ ꯂꯥꯛꯑꯝꯃꯤꯕꯅꯤ꯫ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯤꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯕ, ꯑꯗꯨꯒꯤ ꯌꯨꯝ ꯁꯥꯔꯤꯕ ꯀꯥꯡꯕꯨꯗꯣ ꯉꯁꯤꯗꯤꯅꯦ ꯋꯥꯅ ꯁꯨꯈ꯭ꯔꯦꯅ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯗꯅ ꯂꯥꯡꯉꯤꯕ꯫ ꯏꯁ, ꯌꯥꯝ ꯊꯨꯅꯕꯨ ꯁꯥꯏꯅꯦ ꯏꯆꯦꯒꯤꯗꯤ꯫ ꯏꯕꯦꯝꯃ, ꯁꯥꯗ ꯌꯥꯗꯗꯨꯅ ꯁꯥꯔꯤꯕꯅꯤꯅꯦꯍꯦ꯫ ꯃꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯏꯆꯥꯅꯨꯄꯥꯗꯣ ꯂꯨꯍꯣꯡꯉꯅꯤ꯫ ꯍꯟꯗꯛꯀꯤ 5ꯅꯤ ꯄꯥꯟꯕ ꯑꯁꯤꯗ ꯃꯥꯡꯒꯣꯜ ꯀꯥꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯍꯩꯃꯥ, ꯈꯣꯏꯗꯨꯝꯒꯤ ꯅꯨꯄꯤꯕꯣ? ꯍꯣꯏꯅꯦꯍꯦ, ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛꯀ ꯐꯖꯈ꯭ꯔꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯈꯣꯏꯗꯨꯝꯁꯦ ꯅꯨꯄꯤ ꯈꯟꯕꯒ ꯍꯩꯈ꯭ꯔꯄꯣꯠꯅꯤ꯫ ꯃꯑꯣꯡꯗꯤ ꯍꯦꯛ ꯃꯥꯟꯗꯅ ꯅꯨꯄꯤꯒꯥꯁꯦ ꯌꯦꯡꯈ꯭ꯔꯕꯖꯥꯠꯅꯤꯀꯣ꯫ ꯑꯔꯥꯏꯕ ꯑꯉꯥꯡꯒ ꯅꯠꯇꯦ꯫ ꯇꯣꯝꯕꯤ ꯃꯃꯥ ꯈꯨꯝꯗꯦ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯝ ꯇꯥꯏ꯫ ꯃꯨꯈꯤꯒꯤ ꯍꯥꯏꯍꯧꯔꯒꯦ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯀꯌꯥ ꯑꯃ ꯃꯆꯨ ꯍꯦꯟꯅ ꯊꯥꯛꯇꯨꯅ ꯇꯝꯁꯤꯜꯂꯛꯏ꯫ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯨꯈꯤ ꯋꯥꯔꯤ ꯑꯗꯨ ꯂꯦꯞꯂꯔꯣꯏ ꯈꯪꯂꯗꯨꯅ ꯋꯥ ꯇꯤꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ꯫ ꯏꯆꯥ ꯅꯨꯄꯤꯗꯣ ꯃꯊꯟꯇ ꯂꯩꯍꯧ꯫ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯑꯩꯅꯦ ꯅꯨꯡꯉꯥꯏꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯆꯥꯅꯨꯄꯤꯗꯣ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯇꯣꯝꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯃꯨꯈꯤ ꯃꯊꯟꯇ꯫ ꯇꯁ, ꯀꯝꯗꯧꯏ? ꯁꯤ ꯑꯣꯏꯔꯗꯤ ꯁꯣꯏꯗꯅ ꯇꯝꯃꯅꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯃꯣꯏꯅꯒ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯨꯈꯤꯗꯨ ꯃꯊꯟꯇ ꯄꯦꯟꯖꯩ꯫ ꯉꯥꯟꯕꯤꯗ ꯉꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯇꯣꯝꯕꯤꯒꯤ ꯃꯃꯥꯗ ꯍꯥꯏꯈ꯭ꯔꯦ ꯁꯣꯏꯗꯅ ꯌꯧꯔꯒꯅꯤ꯫ ꯅꯨꯡꯉꯥꯏꯔꯦ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯇꯣꯝꯕꯤ? ꯏꯔꯣꯜꯂꯒ ꯄꯥꯛꯅꯝ ꯑꯃ ꯅꯝꯃꯦ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯗꯤꯅꯦ ꯏꯟꯖꯥꯡꯒꯁꯦ ꯑꯝꯇ ꯁꯤꯟꯅꯔꯝꯗ꯭ꯔꯦ꯫ ꯉꯥꯏꯈꯣꯅꯦꯍꯦ ꯇꯣꯝꯕꯤ, ꯀꯨꯝꯕꯤꯔꯩꯗꯨꯕꯨ ꯈꯣꯏꯗꯨꯝꯒ ꯈꯪꯅꯩ ꯍꯥꯏꯗꯥꯏꯅꯦ? ꯈꯪꯅꯕꯅꯦ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯃꯃꯥꯗꯨꯅ ꯄꯥꯎ ꯌꯧꯈꯤꯅꯕꯔꯥ ꯀꯔꯤꯅꯣ ꯋꯥꯔꯤ ꯁꯥꯔꯛꯏꯅꯦꯍꯦ꯫ ꯅꯨꯄꯤ ꯍꯥꯏꯅꯔꯨꯔꯅꯤ, ꯌꯨꯝ ꯍꯦꯛ ꯂꯣꯏꯕꯒ ꯍꯣꯡꯉꯅꯤ ꯍꯥꯏꯅꯦ꯫ ꯑꯣꯏꯔꯝꯅꯤ, ꯃꯣꯏ ꯃꯃꯥꯗꯣ ꯀꯩꯅꯣꯝ ꯇꯧꯕꯅꯤ꯫ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯊꯝꯆꯦꯠ ꯈꯔ ꯆꯥꯔꯨꯕꯒꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯠꯇꯦ꯫ ꯍꯩꯃꯥ, ꯑꯗꯨꯕꯨ ꯍꯥꯟꯅ ꯈꯪꯍꯧꯗ꯭ꯔꯥ ꯏꯃꯦ? ꯃꯗꯨꯏ ꯏꯃꯨꯡꯗꯨꯗꯒ ꯂꯩꯔꯗꯤ ꯋꯥꯅꯤꯗꯀꯣ ꯀꯣꯝꯕꯤꯔꯩꯁꯦ꯫ ꯃꯅꯦꯝꯅ ꯄꯥꯝꯗꯕ ꯃꯧ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯐꯅ ꯂꯨꯅ ꯇꯧꯏ ꯍꯥꯏꯗꯨꯅꯁꯨ꯫ ꯈꯪꯗꯦ, ꯇꯥ ꯈꯣꯏꯗꯨꯝꯅꯗꯤ ꯀꯣꯝꯕꯤꯔꯩꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ, ꯅꯨꯡꯁꯤꯖꯕꯅꯤ꯫ ꯅꯨꯄꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯌꯥꯕ ꯅꯠꯇꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯅꯪ ꯀꯣꯝꯕꯤꯔꯩꯗꯣ ꯍꯥꯏꯌꯨ꯫ ꯃꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ, ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯒ ꯂꯣꯏꯔꯦ꯫ ꯋꯥ ꯌꯥꯝ ꯊꯧꯌꯥꯝꯅꯀꯅꯤꯀꯣ꯫ ꯃꯃꯥꯗꯣ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯕꯅꯤ꯫ ꯈꯪꯗꯦꯗ ꯏꯃꯥ, ꯃꯣꯏꯒꯤ ꯋꯥꯁꯦ ꯑꯩꯁꯨ ꯃꯃꯥꯗꯣ ꯍꯩꯅꯕꯗꯤ ꯑꯣꯏꯗꯦ꯫ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯍꯥꯏꯅꯔꯨꯔꯅꯤ ꯍꯥꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯛꯑꯕꯅꯤ꯫ ꯀꯔꯝ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯗꯦ꯫
ꯑꯅꯤꯗꯨꯁꯨ ꯀꯣꯝꯕꯤꯔꯩ ꯑꯃꯗꯤ ꯈꯣꯏꯗꯨꯝꯒꯤ ꯃꯇꯧꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯖꯩ꯫ ꯐꯅꯁꯨ ꯀꯨꯏꯔꯕꯅꯤ ꯑꯅꯤꯁꯤꯅ ꯂꯣꯏꯅꯔꯛꯂꯤꯕꯁꯤ꯫ ꯍꯥꯟꯅꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯈꯛꯇꯅꯤ ꯉꯥꯡꯅꯔꯛꯂꯤꯕ ꯑꯁꯤ꯫ ꯀꯣꯝꯕꯤꯔꯩ ꯃꯥꯁꯨ ꯄꯥꯎꯁꯤ ꯇꯥꯗꯨꯅ ꯃꯃꯥꯅ ꯀꯟꯅ ꯉꯥꯡꯂꯤ꯫ ꯍꯥꯟꯅꯗꯤ ꯑꯩꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯤꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅꯁꯨ ꯉꯥꯡꯅꯔꯛꯂꯦ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯂꯥꯜꯂꯤ? ꯃꯤꯅ ꯎꯁꯤꯠꯇꯕ ꯀꯥꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯎ꯫ ꯑꯩ ꯃꯃꯥꯗꯣ ꯌꯥꯝ ꯍꯩꯅꯗꯦ, ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ꯫ ꯀꯣꯝꯕꯤꯔꯩ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯁꯨ ꯂꯥꯛꯏ꯫ ꯉꯥꯟꯕꯤꯅ ꯇꯣꯝꯕꯤꯗ, ꯇꯣꯝꯕꯤ ꯅꯪꯁꯨ ꯉꯥꯏ, ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯏꯟꯗꯣꯝꯆꯥꯅ ꯃꯥꯕꯨ ꯄꯥꯝꯂꯨꯗꯕ ꯅꯨꯡꯁꯤꯗꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯅꯣꯏꯁꯨ ꯇꯥꯔꯤꯕꯗꯨꯅꯤ꯫ ꯅꯣꯏꯅꯁꯨ ꯈꯔ ꯍꯥꯏꯌꯨ꯫ ꯑꯩ ꯃꯤꯒꯅꯦ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯦ꯫ ꯅꯪꯕꯨ ꯄꯥꯝꯗꯗꯨꯅ ꯅꯠꯇ꯭ꯔꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯔꯨꯗꯣꯏꯁꯦ? ꯃꯥꯡꯒꯣꯜ ꯀꯥꯔꯨꯅꯤ ꯍꯥꯏꯔꯤꯕꯁꯦ ꯋꯥ ꯂꯣꯏꯔꯕꯅꯤ꯫ ꯅꯨꯄꯥ ꯃꯥꯅ ꯌꯥꯕꯒꯤ ꯅꯠꯇ꯭ꯔꯣ? ꯑꯩ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗꯀꯣ ꯈꯤꯇꯪ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯎ꯫ ꯉꯥꯟꯕꯤꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯉꯥꯡꯕ ꯂꯦꯞꯈꯤꯗ꯭ꯔꯦ꯫ ꯀꯣꯝꯕꯤꯔꯩꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯊꯥ ꯁꯥꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯀꯣꯝꯕꯤꯔꯩ ꯇꯣꯝꯕꯤꯒ ꯊꯣꯛꯂꯛꯏ꯫ ꯈꯣꯏꯗꯨꯝꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯝꯕꯤꯔꯩꯅ ꯈꯣꯏꯗꯨꯝꯗ ꯁꯥꯎꯅ, ꯇꯥ ꯈꯣꯏꯗꯨꯝ, ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯞꯊꯣꯛꯅꯔꯁꯤ꯫ ꯑꯩ ꯏꯃꯥꯅꯁꯨ ꯉꯥꯡꯕꯅ ꯂꯣꯏꯔꯤ꯫ ꯇꯥ ꯈꯣꯏꯗꯨꯝꯒꯤꯁꯨ ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ꯫ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯀꯩꯅꯣ ꯀꯣꯝꯕꯤꯔꯩ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯤ꯫ ꯁꯦꯡꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯤ ꯚꯥꯞ ꯇꯥꯗꯕꯅꯣ? ꯅꯌꯨꯝꯗꯨꯗ ꯅꯃꯥꯗꯨꯅ ꯇꯧꯕ ꯊꯕꯛꯄꯨ ꯅꯪꯅ ꯈꯪꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯍꯌꯦꯡ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯒꯦ, ꯆꯣꯞꯄ ꯅꯪꯍꯟꯒꯦ ꯈꯜꯂꯤꯔꯣ? ꯇꯥ ꯈꯣꯏꯗꯨꯝꯅ ꯐꯅ ꯑꯩꯕꯨ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯂꯩꯔꯕꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯃꯗꯨꯗ ꯑꯩꯅ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯑꯩ ꯏꯀꯥꯏꯕ ꯈꯪꯉꯤ꯫ ꯑꯩꯁꯨ ꯃꯥꯏ ꯄꯥꯜꯂꯤ꯫ ꯀꯣꯝꯕꯤꯔꯩ ꯅꯪ ꯑꯝꯇ ꯁꯥꯎꯈꯤꯅꯨ꯫ ꯋꯥꯐꯝꯁꯦ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯊꯣꯏꯅ ꯉꯥꯡꯅꯕꯁꯨ ꯂꯩꯇꯦ꯫ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯒꯁꯨ ꯍꯣꯔꯦꯟ ꯑꯩ ꯌꯨꯝꯗ ꯇꯧꯔꯒꯦ꯫ ꯏꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯤꯡꯊꯤꯅ ꯍꯥꯏꯒꯦ꯫ ꯅꯪ ꯁꯥꯎꯈꯤꯅꯨ꯫ ꯀꯔꯤ? ꯍꯧꯖꯤꯛ ꯈꯛꯇꯗ ꯍꯥꯏꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯩꯀꯥꯏ ꯁꯥꯔꯥ ꯁꯜꯂꯕ ꯃꯇꯝꯁꯤꯗ? ꯇꯥ ꯈꯣꯏꯗꯨꯝ, ꯑꯩ ꯀꯩꯁꯨ ꯁꯥꯎꯕ ꯋꯥꯔꯧꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯇꯣꯝꯕꯤ ꯀꯣꯝꯕꯤꯔꯩꯒꯤ ꯃꯇꯧ ꯑꯗꯨꯗ, ꯀꯣꯝꯕꯤꯔꯩ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯇꯞꯅ ꯀꯩꯅꯣ ꯍꯥꯏꯅ ꯈꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯇꯥ ꯈꯣꯏꯗꯨꯝ, ꯑꯩꯁꯨ ꯇꯥꯔꯦ꯫ ꯏꯅꯦꯅ ꯇꯥ ꯈꯣꯏꯗꯨꯝꯒꯤ ꯃꯥꯡꯒꯣꯜ ꯀꯥꯔꯨꯔꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯣ꯫ ꯄꯥꯎꯁꯦ ꯏꯟꯗꯣꯝꯆꯥꯅ ꯇꯥꯔꯗꯨꯅ ꯀꯣꯝꯕꯤꯔꯩꯗ ꯌꯥꯝ ꯉꯥꯡꯕꯤꯔꯦ꯫ ꯇꯣꯝꯕꯤ, ꯑꯩ ꯇꯁꯦꯡꯅ ꯋꯥꯐꯝ ꯑꯗꯨ ꯈꯪꯗꯕꯅꯤ꯫ ꯑꯩ ꯏꯃꯥꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯔꯤ ꯁꯥꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯗꯣ ꯑꯩꯅ ꯌꯥꯔꯣꯏ꯫ ꯀꯣꯝꯕꯤꯔꯩ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ꯫ ꯀꯣꯝꯕꯤꯔꯩ ꯑꯁꯥꯎꯕꯗꯣ ꯍꯟꯗꯦ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯦꯟꯕ꯫ ꯀꯣꯝꯕꯤꯔꯩ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯗꯁꯨ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯁꯦ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯀꯣꯝꯕꯤꯔꯩ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ꯫ ꯌꯥꯔꯦ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯇꯠꯅꯔꯁꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯝ ꯆꯠꯈꯤ꯫ ꯇꯣꯝꯕꯤꯅ ꯀꯣꯝꯕꯤꯔꯩꯗ, ꯀꯣꯝꯕꯤꯔꯩ, ꯅꯪꯕꯨ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯔꯒꯦ? ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ? ꯀꯣꯝꯕꯤꯔꯩꯁꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕꯅꯤ꯫ ꯇꯁꯦꯡꯅ ꯈꯣꯏꯗꯨꯝ ꯃꯥꯗꯤ ꯃꯃꯥꯅ ꯁꯤꯜꯂꯤꯕ ꯂꯥꯡꯂꯤꯕ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅꯤ꯫ ꯈꯣꯏꯗꯨꯝ ꯁꯥꯎꯅ ꯂꯥꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯇꯥꯅꯅꯕ ꯀꯧꯔꯛꯏ꯫ ꯏꯃꯥ! ꯏꯃꯥ! ꯑꯝꯇ ꯊꯣꯔꯛꯑꯣ! ꯏꯃꯥ! ꯃꯨꯈꯤ ꯏꯃꯨꯡꯗꯒꯤ ꯇꯞꯄꯤꯡ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ, ꯀꯩꯗꯧꯔꯤ ꯏꯃꯥꯒꯤ ꯈꯣꯏꯗꯨꯝ? ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯏꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣ? ꯀꯔꯤꯒꯤꯅꯣꯕ ꯏꯃꯥꯅ ꯚꯥꯞ ꯑꯁꯨꯛ ꯌꯥꯝ ꯇꯥꯗ꯭ꯔꯤꯁꯦ? ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯇꯨꯡꯗ ꯏꯃꯥ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯅꯔꯛꯀꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ? ꯏꯃꯥꯅ ꯇꯧꯕꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯅꯩ꯫ ꯃꯗꯨꯒꯤ ꯃꯥꯡꯒꯣꯜ ꯀꯥꯔꯅꯤ ꯍꯥꯏꯁꯤ ꯀꯩꯅꯣ? ꯋꯥꯐꯝꯗꯨ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯉꯥꯎꯕ! ꯅꯪꯒꯤꯕꯨ ꯏꯃꯥꯅ ꯀꯔꯤ ꯐꯠꯇꯅꯕ ꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯦ? ꯌꯦꯡꯉꯣꯏ, ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯁꯛꯀ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯏꯪꯅ ꯃꯔꯣꯜ ꯑꯃ ꯇꯞꯂꯤꯕ, ꯃꯔꯝꯅꯒ ꯃꯔꯣꯜ ꯑꯃ ꯃꯣꯛꯏꯕ, ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯕ ꯅꯠꯇꯦ꯫ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯁꯨ ꯉꯥꯏ, ꯁꯪꯒ ꯑꯣꯏꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯏꯃꯨꯡꯅꯤ꯫ ꯌꯥꯔꯦ ꯃꯥ, ꯑꯐꯕ ꯃꯒꯨꯟ ꯃꯌꯥꯝꯅ ꯌꯣꯝꯗꯨꯅꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯅꯨꯄꯤꯗꯣ ꯂꯧꯕ ꯉꯝꯃꯣ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯋꯥ ꯌꯥꯝꯅꯔꯛꯇ꯭ꯔꯤꯉꯩꯗ ꯂꯣꯏꯁꯤꯟꯈꯤꯅꯅꯕ ꯇꯧꯁꯤ꯫ ꯃꯨꯈꯤ ꯈꯣꯏꯗꯨꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯒꯠꯂꯛꯏ꯫ ꯍꯥꯏ, ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ? ꯍꯥ? ꯌꯨꯝ ꯄꯥꯟꯕꯁꯦ ꯐꯥꯒꯤꯔꯥ? ꯍꯥ? ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯅ ꯇꯨꯡ ꯀꯣꯏꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯅꯪ? ꯏꯃꯥ,
ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ. ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯂꯤ, ꯃꯥꯡꯒꯣꯜ ꯀꯥꯕꯕꯨ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯈꯪꯍꯟꯗꯕ, ꯍꯥꯏꯔꯝꯗꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ? ꯃꯁꯤꯗ ꯍꯧꯅꯕ ꯍꯧꯅꯗꯕ ꯍꯥꯏꯕ ꯂꯩꯇꯦ. ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤ. ꯀꯨꯏꯔꯔꯣꯏ ꯃꯥꯡꯒꯣꯜ ꯀꯥꯔꯨꯔꯅꯤ. ꯊꯕꯛ ꯄꯨꯝꯕ ꯋꯥꯔꯝ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯅꯗꯨꯅ ꯂꯣꯏꯔꯤ. ꯏꯃꯥ, ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯅꯨꯄꯤꯗ ꯂꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯈꯣꯏꯗꯨꯝ ꯁꯥꯎꯅ ꯊꯣꯛꯈꯤ ꯃꯨꯈꯤ ꯁꯨꯃꯥꯡꯗꯨꯗ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡꯗꯨꯅ. ꯀꯌꯥꯇꯅꯨ ꯌꯦꯡꯉꯨꯅꯦ ꯃꯁꯦ. ꯃꯁꯦ ꯑꯐꯕ ꯑꯉꯥꯡ ꯅꯠꯇꯦ. ꯃꯥꯒꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯑꯗꯨ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ ꯁꯣꯏꯗꯅ. ꯃꯥꯕꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯒ ꯑꯩꯒꯅꯦ ꯂꯣꯏꯅꯒꯗꯧꯔꯤꯕꯅꯤ. ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ. ꯄꯥꯝꯗꯦ ꯍꯥꯏꯔꯤꯁꯤꯅꯤ. ꯃꯨꯈꯤ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯤ ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ. ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯃꯨꯈꯤꯁꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯤ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯅꯥꯔꯦ ꯃꯦꯝꯃ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯁꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯈꯣꯏꯗꯨꯝꯕꯨ ꯄꯥꯝꯕꯅ ꯉꯥꯎꯕꯅ ꯂꯣꯏꯔꯦ. ꯃꯦꯝꯃ ꯉꯁꯤꯁꯨ ꯐꯤ ꯊꯤꯟꯕ ꯂꯥꯛꯏ ꯁꯅꯥꯔꯦꯒ ꯊꯦꯡꯅꯕꯗꯨꯗ. ꯏꯁ ꯁꯅꯥꯔꯦ, ꯅꯪꯗꯤ ꯃꯧ ꯑꯣꯏꯔꯝꯗꯥꯏꯒꯤꯔ ꯈꯪꯗꯦ ꯅꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯊꯣꯔꯛꯑꯦꯗ. ꯀꯨꯆꯨꯒꯥꯏꯁꯤꯅ ꯉꯧꯊꯣꯔꯛꯏꯕ. ꯂꯦꯛ ꯂꯦꯛ ꯍꯦꯛ ꯂꯥꯎꯔꯦ, ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦꯍꯦ. ꯁꯅꯥꯔꯦ ꯏꯀꯥꯏꯅ. ꯀꯥꯏꯗꯩꯅꯣꯗ ꯏꯗꯣꯝꯆꯥ, ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ. ꯑꯦ, ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ. ꯅꯌꯨꯝꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈꯪꯄꯣꯠ ꯅꯠꯇꯦ ꯏꯕꯦꯝꯃ. ꯅꯅꯦꯝ ꯅꯀꯨꯅ ꯄꯥꯝꯕ ꯃꯧ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ. ꯅꯠꯇꯦ ꯏꯕꯦꯝꯃ, ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯐꯈ꯭ꯔꯖꯥꯠꯅꯤ. ꯁꯦꯁꯦ ꯌꯨꯝꯒꯥꯁꯦ ꯅꯪ ꯂꯥꯛꯄ ꯅꯪꯅꯅꯕꯅꯤ ꯍꯥꯏꯗꯅ ꯖꯤꯡꯒꯒ ꯀꯨꯞꯇꯨꯅ ꯁꯥꯔꯤꯕ. ꯈꯪꯉꯦꯗꯅ, ꯁꯨꯅꯨ ꯃꯆꯨꯒꯥꯁꯦ ꯁꯪꯇ꯭ꯔꯤꯛꯅꯤ ꯁꯪꯉꯤꯕ. ꯅꯪꯅꯒ ꯂꯩꯕꯗ ꯄꯛꯆꯒꯗꯧꯔꯤꯕꯖꯥꯠꯅꯤ. ꯏꯕꯦꯝꯃ, ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤꯍꯦ. ꯃꯦꯝꯃ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ, ꯃꯥꯅ ꯊꯥꯛꯏꯕ ꯃꯆꯨꯁꯤꯗꯤ ꯑꯉꯛꯄꯅꯤ. ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯅ ꯁꯅꯥꯔꯩꯅ ꯄꯪꯊꯕꯅꯤ. ꯁꯅꯥꯔꯩꯅ ꯃꯦꯝꯃꯗ, ꯑꯗꯨꯕꯨꯅꯤ ꯏꯟꯗꯣꯝꯆꯥ, ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯁꯤꯗ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯅꯕꯗꯤ ꯄꯥꯝꯃꯤ. ꯌꯥꯔꯒꯗꯤ ꯏꯟꯗꯣꯝꯆꯥꯅ ꯎꯅꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯨꯕ. ꯁꯤꯟꯅꯤ ꯁꯤꯟꯅꯤ, ꯀꯩꯗꯧ ꯎꯅꯔꯣꯏ. ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯅꯨꯄꯥꯕꯨ ꯎꯗꯅ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ. ꯅꯪꯅꯦ ꯃꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ. ꯏꯟꯗꯣꯝꯆꯥꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ. ꯏꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯆꯣꯞꯍꯟꯕꯒ ꯌꯥꯕ ꯅꯠꯇꯦ. ꯅꯪ ꯈꯪꯉꯦꯗꯅ, ꯃꯅꯦꯝ ꯑꯗꯨꯁꯨ ꯃꯕꯨꯛꯀꯥꯁꯤ ꯃꯕꯨꯛꯇ ꯀꯔꯤꯝꯇ ꯂꯩꯕ ꯅꯠꯇꯦ, ꯌꯥꯝ ꯐꯈ꯭ꯔꯕ. ꯅꯪꯅꯅꯦ ꯂꯣꯏꯅ ꯁꯦ ꯁꯨꯞꯄꯥꯏ ꯄꯥꯏꯒꯗꯧꯔꯤꯕ. ꯁꯅꯥꯔꯩ ꯅꯣꯛꯐꯦꯠ ꯇꯧꯅ, ꯈꯪꯗꯦꯗ ꯏꯟꯗꯣꯝꯆꯥ, ꯍꯌꯦꯡꯋꯥꯏ ꯀꯔꯤꯕꯨ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯣ. ꯑꯁꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯨꯕꯅꯤ ꯍꯥꯏꯅ ꯆꯠꯅꯈꯤꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯗꯅ ꯂꯩꯅꯔꯤꯕ ꯃꯌꯥꯝꯁꯦ. ꯁꯅꯥꯔꯦ, ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯁꯤꯅꯤ. ꯏꯟꯗꯣꯝꯆꯥ ꯃꯁꯛ ꯎꯅ ꯈꯪꯗꯨꯅ ꯁꯤꯜꯂꯤꯕꯅꯤ. ꯑꯊꯨꯕꯗꯅꯦ ꯅꯈꯣꯏ ꯑꯅꯤ ꯎꯅꯅꯕ ꯏꯟꯗꯣꯝꯆꯥꯅ ꯁꯤꯜꯂꯛꯀꯦ. ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯉꯅꯤ ಮಿಸಕ್ ಅದೋ ಕರಂಬನೋ ಹಾಯ್ಬದು ಮಖೋಯ್ನ ಮಂಗೋಲ್ ಕಾರಕನಿ ಹಾಯ್ರಿಬ ಮತಂ ಅದುಸು ಕುಯ್ದ್ರೆದನ ಮದೋ ನಂಗ್ನನಬ ಉನಥೋ ಪಾಮ್ದ್ರೆದನ ಇಚಾಸಿದಿ ಕೋಕ್ ತೋಕ್ಥೋಗಲುಯ್ ಕೈಮ್ತ ಖಲ್ಲುನು ಮೇಮ ಮಾಗಿ ಮಚಾಸಿಂಗಾಯ್ ಮಾನ ತೌರಿಬ ಸೋಮ್ದನ ಕರಿ ತೌರಿ ಹಾಯ್ಬ ಮಾ ಖಂಗ್ದೆ ಕೊಯ್ದು ಮಮಾದಗಿ ಹೆಂದೋಕ್ತುನ ಮಪಾದ ಹಾಯೈ ಬಾಬಾ ಇಮಾನ ತೌರಿಬ ಥಬಕ್ಸೆ ನಚಾ ಯಾನಿಂದೆ ಬಾಬನಸು ಖರಾ ಹಾಯ್ಬಿ ಹಯಂವಾಯ್ ಮೀಗಿ ಮಮಾಂಗ್ದ ಇಚೋಪ್ ಚೋಪ್ಕನಿ ಐದಿ ngalikansida harisini hai namana kaidawe habano aigi nupi hairuni mangol karuni haina langibase hai nupi macha do yam phai haibani nate nangbu namaga hana haina dabro haina de aidi kemta khangdi mina hairaktu na tabani kainu ne haisibo aibu ba me na maita ta dini nama so dudi phate ne nangi wa ama su tabu phai mukhi imung adudagi ani duna ngangnari bodu tara duna ngangduna thodai masida hainaba haiba ama mu leite nate nang imana siliba nupi se laudana a tombigi macha nupi du purakhe hairo aidi mabu imung sida mau oina leiba supam pamte aigi imau oiningde mabu imana kumbirei da asuk amna ta thiri sibu kaigin kumbirei na kayam kaiba phataba thau tokhraba tawbinoima lemina ga dori base aigane aiga lamina ga daba misaga dudi aiga wakhal mot chanaba tinajaba adu thijabna phai ai thijage hai apang nangna kari khangdana mi haibase nakna loinaraga leminara kandadine asengbu masak khangka dawriban nangna kombiregi magun kayam khangadana ha imara hairibasi yaw aina silibase nangi phanaba ngaktani mama adugi machani hayengwai mama adugi machat laudun mana ichabu thadokduna chakhraga ichana mayamgi minok maisa khangba ngamdadan ngauchatna duna lenba punsi ado ima yengba ngamlo ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯏꯆꯥ ꯈꯛꯇꯅꯤ ꯑꯩ ꯀꯣꯝꯕꯤꯔꯩꯒꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯉꯤ
ꯑꯗꯨꯝꯅ ꯀꯩꯗꯧꯅꯨꯡꯗꯣ ꯃꯥꯅ ꯇꯧꯔꯦ ꯍꯩꯃꯥ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯍꯥ ꯅꯪꯅ ꯈꯪꯕꯤꯔꯤꯔꯕ ꯈꯪꯉꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯉꯥꯏꯈꯣꯅꯦ ꯈꯣꯏꯗꯨꯝ ꯅꯪꯕꯨ ꯁꯥꯎꯒꯠꯈꯤꯅꯨ ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯆꯨꯝꯕ ꯑꯃꯗꯤ ꯌꯥꯎꯔꯤꯅꯦꯍꯦ ꯕꯥꯕꯥ ꯀꯣꯝꯕꯤꯔꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯑꯩꯅ ꯃꯥꯕꯨ ꯂꯣꯏꯅꯔꯛꯏꯁꯦ ꯉꯁꯤ ꯉꯔꯥꯡꯗ ꯅꯠꯇꯦ ꯑꯩꯅ ꯃꯥꯒꯤꯅꯦ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯃꯥꯅ ꯑꯩꯒꯤ ꯃꯥꯡꯅꯅꯕ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯤ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯈꯪꯗꯨꯅꯕꯨꯗꯤ ꯍꯥꯏꯔꯤꯕꯅꯤ ꯅꯃꯥꯅ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯃꯤ ꯃꯤ ꯀꯨꯏꯅꯁꯨ ꯈꯪꯅꯖꯔꯛꯂꯕ ꯑꯁꯤꯕꯨ ꯃꯃꯥꯅ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯇꯧꯔꯣꯏꯗ ꯃꯥꯁꯨ ꯇꯥꯅꯤꯡꯗꯦꯗ ꯃꯈꯣꯏ ꯃꯄꯥꯁꯨ ꯑꯉꯥꯡꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯌꯦꯡꯋꯥꯏ ꯇꯧꯔꯛꯂꯕꯗꯤ ꯃꯈꯣꯏ ꯃꯄꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦ ꯀꯔꯤ ꯇꯧꯗꯣꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯍꯌꯦꯡꯗ ꯉꯥꯏꯔꯕꯅꯤ ꯃꯥꯡꯒꯣꯜ ꯀꯥꯒꯗꯕ ꯑꯩꯅꯦ ꯌꯥꯝ ꯐꯠꯇꯕ ꯇꯥꯍꯟꯒꯅꯨ ꯑꯩꯅ ꯍꯥꯏꯕꯁꯤꯁꯨ ꯏꯃꯥꯅ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯅꯨꯄꯤꯗꯣ ꯂꯥꯛꯂꯒ ꯏꯃꯥꯒ ꯂꯩꯃꯤꯟꯅꯧ ꯑꯩꯗꯤ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯈꯣꯏꯗꯨꯝ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯟꯊꯔꯝꯗꯅ ꯊꯨꯅ ꯊꯣꯛꯂꯛꯏ ꯃꯨꯈꯤ ꯉꯥꯡꯕ ꯂꯦꯞꯇꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯆꯤꯟꯅ ꯃꯆꯤꯟ ꯀꯜꯂꯤꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯖꯕꯁꯦ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯕ ꯀꯨꯂꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯥ ꯅꯪꯕꯨ ꯅꯆꯥꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕ ꯌꯥꯎꯏꯅꯦ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯇꯣꯛꯍꯧꯕꯅ ꯐꯒꯅꯤ ꯍꯌꯦꯡ ꯊꯤꯒꯩ ꯊꯤꯖꯤꯜꯂꯨꯔꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯨꯅ ꯇꯣꯛꯀꯅꯤ ꯃꯁꯤꯁꯨ ꯉꯥꯎꯏꯗꯅ ꯃꯆꯥ ꯑꯉꯥꯎꯕ ꯑꯄꯪꯕꯁꯤꯒꯤ ꯃꯄꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ ꯌꯥꯔꯣꯏꯌꯦ ꯃꯁꯤ ꯃꯄꯥ ꯂꯧꯔꯤꯕꯅꯤ ꯃꯄꯥ ꯂꯧꯔꯤꯕ ꯅꯨꯄꯤ ꯅꯪꯒꯤ ꯊꯕꯛꯁꯦ ꯇꯣꯛ ꯅꯆꯥ ꯅꯨꯄꯥ ꯑꯁꯤ ꯂꯝꯇꯥꯏ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯏ ꯃꯤꯒꯤ ꯃꯆꯥꯗꯣ ꯍꯥꯠꯇꯣꯛꯂꯝꯗꯨꯅ ꯇꯣꯛꯀꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯥꯡꯒꯣꯜ ꯀꯥꯔꯨꯔꯅꯤ ꯃꯥꯕꯨ ꯑꯩꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯋꯥ ꯂꯣꯏꯔꯦ ꯐꯔꯦ ꯅꯪꯅ ꯄꯥꯝꯃꯒꯅ ꯅꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯕꯣꯔ ꯑꯣꯏꯌꯨ ꯌꯥꯗ꯭ꯔꯒꯅ ꯑꯩꯅ ꯍꯦꯛ ꯑꯣꯏꯕ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨ ꯑꯣꯏꯔꯗꯤ ꯂꯣꯏꯅ ꯐꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯜꯂ ꯆꯪꯈꯤ ꯃꯨꯈꯤ ꯃꯈꯣꯏꯗ ꯉꯣꯔꯦꯟ ꯊꯤꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯊꯟꯇ ꯐꯤꯔꯤꯡ ꯆꯣꯡꯗꯨꯅ ꯂꯩꯍꯧꯏ ꯈꯣꯏꯗꯨꯝ ꯇꯣꯝꯕꯤꯒꯤꯗ ꯂꯥꯛꯏ ꯇꯣꯝꯕꯤ ꯇꯥ ꯈꯣꯏꯗꯨꯝ ꯀꯩ ꯂꯩꯔꯒꯦ ꯀꯣꯝꯕꯤꯔꯩꯕꯨ ꯑꯝꯇ ꯀꯧꯔꯨꯆꯣ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯇꯥ ꯈꯣꯏꯗꯨꯝ ꯁꯤꯗ ꯉꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯨꯀꯣ ꯑꯩ ꯀꯧꯔꯨꯔꯒꯦ ꯇꯣꯝꯕꯤ ꯀꯣꯝꯕꯤꯔꯩꯕꯨ ꯀꯧꯔꯨꯗꯨꯅ ꯂꯥꯛꯏ ꯀꯣꯝꯕꯤꯔꯩ ꯁꯥꯎꯕ ꯍꯟꯗ꯭ꯔꯤ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯉꯥꯏꯈꯣ ꯅꯪ ꯑꯝꯇ ꯁꯥꯎꯈꯤꯅꯨ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯔꯤ ꯑꯩ ꯅꯨꯄꯤꯗꯨ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯅꯣꯏ ꯅꯃꯥꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯑꯗꯨꯗꯤ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯑꯩ ꯅꯨꯄꯤꯗꯨ ꯂꯧꯕ ꯉꯝꯃꯣꯏ ꯅꯪꯅ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯅꯃꯥꯅꯗꯤ ꯀꯟꯅ ꯁꯤꯜꯂꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯝꯃꯅꯤ ꯃꯥꯡꯒꯣꯜ ꯀꯥꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯗꯣ ꯀꯥꯕꯗꯤ ꯌꯥꯗ꯭ꯔꯤꯗꯅ ꯑꯩꯅꯁꯨ ꯀꯥꯕ ꯌꯥꯔꯣꯏ ꯇꯥꯈꯣꯏꯗꯣꯝ ꯄꯨꯝꯅꯃꯛ ꯇꯣꯛꯑꯁꯤ ꯃꯗꯨ ꯈꯛꯀꯤ ꯋꯥ ꯅꯠꯇꯅ ꯅꯈꯣꯏ ꯏꯃꯥꯅ ꯑꯩꯕꯨ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯏꯅꯦꯝꯅ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯕꯗꯤ ꯃꯧ ꯑꯣꯏꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯉꯝꯂꯣꯏ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯩꯁꯥꯁꯦ ꯑꯩ ꯏꯃꯥꯗ ꯄꯤꯅꯤꯡꯗꯦ ꯄꯤꯕꯁꯨ ꯄꯥꯝꯗꯦ ꯏꯃꯥꯁꯨ ꯌꯥꯝꯅ ꯉꯥꯡꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯟꯊꯣꯛꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃꯃꯨꯛ ꯂꯩꯔꯔꯣꯏ ꯑꯗꯨ ꯌꯥꯔꯣꯏ ꯀꯣꯝꯕꯤꯔꯩ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯌꯥꯔꯦ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯣ ꯇꯣꯛꯅꯅꯕ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤ ꯃꯁꯤ ꯑꯣꯏꯔꯗꯤ ꯏꯃꯥꯁꯨ ꯇꯣꯛꯈ꯭ꯔꯦꯗꯅ ꯑꯁꯨꯝꯅ ꯇꯧꯔꯁꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯇꯣꯝꯕꯤꯅ ꯑꯣꯏꯅ ꯀꯣꯝꯕꯤꯔꯩ ꯇꯥꯈꯣꯏꯗꯨꯝꯅ ꯍꯥꯏꯔꯤꯁꯤꯅ ꯐꯔꯅꯤ ꯋꯥ ꯌꯥꯝꯅ ꯌꯥꯝꯗ꯭ꯔꯤꯉꯩꯗ ꯆꯠꯍꯧꯔꯣ ꯑꯩ ꯉꯝꯃꯣꯏ ꯇꯣꯝꯕꯤ ꯃꯤꯒꯤ ꯃꯥꯡꯗꯁꯨ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯩ ꯆꯠꯂꯒꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒ ꯎꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯊꯣꯔꯛꯑꯣꯏ ꯀꯣꯝꯕꯤꯔꯩ ꯁꯥꯎꯅ ꯆꯠꯈꯤ ꯈꯣꯏꯗꯨꯝ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯣꯝꯕꯤꯔꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯈꯣꯏꯗꯨꯝꯗ ꯇꯥ ꯈꯣꯏꯗꯨꯝ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯃꯥ ꯁꯥꯎꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯩ ꯊꯦꯝꯃꯨꯔꯒꯦ ꯇꯥ ꯈꯣꯏꯗꯨꯝꯇ ꯂꯦꯡꯗꯅ ꯂꯦꯞꯄꯤꯌꯨ ꯏꯅꯦꯒꯤ ꯈꯣꯡꯐꯝꯗꯨꯁꯨ ꯍꯟꯗꯣꯛꯅꯕ ꯍꯥꯏꯕꯤꯌꯨ ꯇꯣꯝꯕꯤ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯅꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯗꯕꯗꯤ ꯌꯥꯔꯣꯏ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯇꯁꯦꯡꯅ ꯇꯧꯐꯝ ꯈꯪꯗꯕꯅꯤ ꯐꯔꯤꯁꯦ ꯇꯥ ꯈꯣꯏꯗꯨꯝ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯏꯅꯦꯗ ꯅꯤꯡꯊꯤꯅ ꯇꯞꯅ ꯑꯝꯇ ꯍꯥꯏꯌꯨ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯪꯅ ꯀꯣꯝꯕꯤꯔꯩꯕꯨ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ ꯈꯣꯏꯗꯨꯝ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯉꯥꯟꯕꯤꯅ ꯃꯆꯥꯕꯨ ꯀꯟꯅ ꯆꯩꯔꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯅꯪꯅ ꯎꯅꯔꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯅꯅꯕ ꯃꯥꯡꯒꯣꯜ ꯀꯥꯔꯨꯔꯅꯤ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯥꯗꯨ ꯎꯅꯔꯨꯔꯤꯕ ꯅꯪꯕꯨ
ꯃꯥꯅ ꯄꯥꯝꯕ ꯑꯣꯏꯔꯒꯗꯤ ꯃꯃꯥꯗꯨꯅ ꯇꯧꯔꯤꯕꯗꯨ ꯊꯤꯡꯉꯨꯗꯅ ꯃꯊꯧꯅꯥ ꯂꯩꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯎꯅꯕ ꯆꯠꯂꯝꯂꯕ ꯅꯈꯣꯡ ꯑꯗꯨ ꯊꯥꯡꯅ ꯀꯛꯊꯠꯀꯗꯕꯅꯤ ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯅ ꯍꯥꯏꯅꯔꯝꯒꯅꯤꯌꯦ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄ ꯃꯆꯥꯕꯨ ꯄꯣꯄꯥꯡ ꯁꯨꯗꯦ ꯀꯥꯏꯅ ꯀꯣꯝꯕꯤꯔꯩ ꯃꯃꯥꯒꯤ ꯅꯣꯡꯃꯇ ꯍꯥꯏꯈꯤꯗꯕ ꯌꯥꯛꯂꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯤ ꯀꯣꯝꯕꯤꯔꯩ ꯀꯞꯇꯨꯅ ꯏꯃꯥ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯏꯃꯥ ꯉꯥꯟꯕꯤꯁꯨ ꯀꯞꯇꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯒ ꯎꯅꯕ ꯌꯥꯔꯣꯏ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯤꯕ ꯑꯗꯨꯝꯅ ꯑꯩꯅꯁꯨ ꯃꯈꯣꯏꯕꯨ ꯉꯥꯏꯁꯦꯟ ꯄꯥꯝꯗꯦ ꯀꯔꯤꯒꯨꯝꯕ ꯂꯩꯈꯤꯕ ꯊꯣꯛꯂꯕ ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯥꯛ ꯆꯈꯣꯝ ꯑꯃ ꯆꯥꯒꯅꯤ ꯍꯥꯏꯕꯗꯤ ꯈꯟꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ ꯉꯥꯟꯕꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯏ ꯃꯆꯥꯗ ꯍꯥꯏꯅꯤ ꯍꯥꯏꯕꯩ ꯈꯪꯗꯦ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯉꯥꯡꯕꯅ ꯍꯦꯜꯂꯤ ꯊꯃꯣꯏ ꯑꯗꯨ ꯆꯥꯛꯄ ꯃꯆꯥꯗ ꯃꯩꯆꯥꯛ ꯄꯨꯝꯕ ꯍꯩꯊꯩ ꯇꯥꯏꯅꯩ ꯀꯣꯝꯕꯤꯔꯩ ꯃꯥꯁꯨ ꯇꯧꯅꯔꯤꯕ ꯃꯇꯧꯁꯤꯗ ꯈꯣꯏꯗꯨꯝꯒ ꯂꯥꯞꯊꯣꯛꯅꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤ ꯃꯨꯈꯤ ꯃꯆꯥꯒꯤ ꯋꯥ ꯀꯔꯤꯃꯠꯇ ꯇꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯏ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯏꯆꯦ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯈꯣꯏꯗꯨꯝꯕꯨ ꯑꯝꯇ ꯎꯅꯒꯦ ꯍꯥꯏꯔꯤ ꯀꯝꯗꯧꯅꯤ ꯏꯁ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ ꯁꯣꯝꯗꯅ ꯑꯌꯨꯛ ꯌꯥꯍꯧꯕꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯊꯦꯡꯅ ꯀꯥꯟꯗ ꯍꯟꯖꯤꯜꯂꯦ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯨꯕꯗꯤ ꯌꯥꯔꯣꯏ ꯈꯣꯏꯗꯨꯝꯅ ꯂꯨꯍꯣꯡꯕꯁꯤꯕꯨ ꯁꯨꯛꯌꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯌꯥꯗꯦ ꯏꯕꯦꯝꯃ ꯌꯥꯗꯦ ꯐꯅ ꯀꯟꯅꯁꯨ ꯍꯥꯏꯔꯤ ꯑꯩꯅꯗ ꯅꯠꯇꯦ ꯃꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯣꯛꯑꯁꯤꯔꯣ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯇꯧꯕꯁꯨ ꯅꯠꯇꯦ ꯃꯤꯁꯨ ꯊꯣꯏꯅ ꯈꯪꯉꯝꯃꯣꯏ ꯍꯌꯦꯡ ꯃꯥꯡꯒꯣꯜ ꯀꯥꯁꯤꯜꯂꯨꯔꯒ ꯈꯣꯏꯗꯨꯝꯅ ꯁꯥꯎꯕ ꯍꯟꯈ꯭ꯔꯕꯗꯤ ꯐꯩ ꯅꯠꯇ꯭ꯔꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯑꯃꯨꯛ ꯌꯥꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯑꯦ ꯑꯗꯨꯒꯤ ꯋꯥꯗꯤ ꯃꯥꯁꯨ ꯈꯪꯉꯤꯕꯅꯤ ꯂꯨꯍꯣꯡꯕ ꯀꯥꯏꯔꯒ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯃꯥꯡꯒꯣꯜꯕꯨ ꯀꯥꯔꯨꯔꯕꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅꯅꯦ ꯃꯥꯁꯨ ꯃꯔꯥꯏꯅ ꯌꯥꯖꯅꯤ ꯂꯩꯃꯤꯟꯅꯈ꯭ꯔꯒꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯔꯥꯏꯅ ꯐꯖꯅꯤꯗ ꯂꯩꯃꯤꯟꯅꯔꯕꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤꯗꯨꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨꯗ ꯃꯥꯅ ꯁꯨꯡꯐ ꯐꯈꯤꯗ꯭ꯔꯤꯕꯁꯤꯅꯤ ꯑꯣ ꯐꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯃꯥ ꯑꯩꯒꯤ ꯃꯥ ꯌꯦꯡꯗꯕ ꯈꯛ ꯇꯧꯔꯣꯏ ꯇꯧꯕꯗꯕꯨ ꯍꯧꯖꯤꯛ ꯎꯅꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯃꯗꯨꯃꯗꯤ ꯍꯧꯗꯣꯛꯂꯨꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯣꯟꯅ ꯇꯞꯅ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯑꯣꯏꯅ ꯎꯅꯍꯜꯂꯁꯤ ꯉꯁꯤꯒꯤꯗꯤꯅꯦ ꯅꯪꯅ ꯉꯝꯅꯅꯕ ꯈꯨꯝꯃꯨ ꯐꯔꯦ ꯏꯆꯦ ꯑꯩꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯒꯦ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯑꯩꯕꯨꯅꯦ ꯃꯤꯒꯤ ꯃꯥꯡꯗ ꯆꯣꯞꯍꯟꯕꯗꯤ ꯌꯥꯔꯣꯏꯀꯣ ꯏꯆꯦ ꯑꯩꯗꯤꯅꯦ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯃꯑꯣꯡꯁꯤꯒ ꯄꯥꯈꯠꯄ ꯑꯃꯕꯨ ꯄꯣꯛꯏ ꯑꯣ ꯌꯥꯅꯤ ꯀꯔꯤꯒꯨꯝꯕ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤꯅꯦ ꯑꯩꯅ ꯑꯐꯥꯎꯕꯤꯗꯨꯒꯤ ꯃꯌꯨꯝ ꯆꯠꯇꯨꯅ ꯉꯥꯡꯉꯨꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯕꯨ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯅꯤꯁꯤꯅ ꯉꯝꯗꯨꯅ ꯁꯅꯥꯔꯩ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯃꯥꯡꯒꯣꯜ ꯀꯥꯒꯗꯕ ꯈꯣꯏꯗꯨꯝ ꯍꯟꯖꯤꯜꯂꯛꯄꯗ ꯃꯥꯡꯒꯣꯜ ꯀꯥꯒꯅꯤ ꯍꯥꯏꯅ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏ ꯀꯥꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯗꯨ ꯀꯥꯎꯈꯥꯏꯔꯛꯏ ꯀꯔꯤꯒꯤ ꯃꯥꯡꯒꯣꯜ ꯀꯥꯕ ꯀꯅꯥꯒꯤ ꯅꯨꯄꯤ ꯁꯤꯒꯤꯗꯤ ꯐꯔꯦꯗꯅ ꯃꯨꯈꯤ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯔꯦ ꯍꯩ ꯂꯝꯁꯤ ꯁꯤꯗꯧꯕ ꯇꯧꯍꯩꯔꯤꯕ꯭ꯔꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯃꯤꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯈꯣꯡꯂꯧ ꯄꯣꯂꯧ ꯄꯤꯗꯅꯕ ꯍꯥꯏꯅ ꯍꯥꯏꯖꯩ ꯑꯗꯨꯒ ꯅꯪꯅ ꯅꯈꯣꯡꯗꯨꯅ ꯅꯪꯅꯦ ꯍꯌꯦꯡ ꯁꯤꯕꯗ ꯃꯩ ꯆꯥꯛꯑꯣꯏꯀꯣ ꯅꯪ ꯆꯥꯛꯇꯁꯅꯨ ꯃꯁꯤꯗ ꯊꯣꯛꯅꯅꯕ ꯏꯃꯥꯅ ꯁꯤꯜꯂꯤ ꯅꯠꯇ꯭ꯔꯣ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯏꯃꯥꯅ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯃꯆꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯃꯗꯨꯗꯤ ꯀꯔꯤꯝꯇ ꯈꯪꯗꯅ ꯉꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯧꯕ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯕꯨ ꯐꯥꯒꯤꯔꯣ ꯑꯅꯤꯔꯛ ꯍꯟꯅ ꯍꯣꯡꯕ ꯌꯥꯕ꯭ꯔꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯕꯣꯔ ꯌꯥꯎꯗꯅ ꯂꯨꯍꯣꯡꯉꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ ꯍꯌꯦꯡ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯩ ꯃꯤ ꯐꯠꯇ ꯅꯃꯥ ꯑꯃꯒꯤ ꯃꯥꯏꯁꯨ ꯀꯔꯤꯃꯠꯇ ꯌꯦꯡꯗꯕ ꯅꯪꯕꯨ ꯑꯩꯅ ꯋꯥꯅ ꯊꯥꯕꯨꯝ 10 ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯄꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯑꯩꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨ ꯈꯨꯝꯒꯗꯧꯔꯤꯕꯁꯦ ꯑꯗꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯔꯣ ꯏꯃꯥꯔꯣ ꯐꯠꯇ꯭ꯔꯤꯁꯦ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗ ꯏꯃꯥꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯉꯝꯗꯨꯅ ꯍꯌꯦꯡꯁꯦ ꯃꯥꯡꯒꯣꯜ ꯀꯥꯕ ꯆꯠꯂꯝꯕ ꯊꯣꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯤ ꯈꯣꯏꯗꯨꯝ ꯏꯃꯨꯡ ꯐꯥꯎꯕ ꯆꯪꯂꯝꯗꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯀꯨꯂꯁꯨ ꯇꯥꯔꯤꯕꯅꯤ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯣ ꯃꯨꯈꯤ ꯀꯞꯅ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯤ ꯀꯨꯜꯂꯅ ꯍꯩ ꯃꯁꯤꯗ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯆꯥꯅ ꯌꯥꯗ꯭ꯔꯒꯗꯤ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯑꯣ ꯈꯪꯉꯦ ꯃꯈꯣꯏ ꯃꯄꯥꯁꯨ ꯑꯉꯥꯡꯁꯤ ꯈꯔ ꯉꯥꯡ ꯁꯛꯇꯨꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯅꯥꯝꯇꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯔꯕ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯇꯨꯅ ꯂꯨꯍꯣꯡꯉꯤꯁꯤꯕꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯃꯤꯅ ꯐꯅ ꯇꯧꯅꯗꯨꯅꯁꯨ ꯃꯤꯒꯤ ꯃꯆꯥ ꯑꯗꯨꯒ
ꯅꯆꯥ ꯑꯁꯤꯒꯗꯤ ꯃꯥꯟꯅꯧ ꯍꯥꯏꯕꯗꯨ ꯌꯥꯔꯣꯏꯅꯦꯍꯦ ꯑꯩꯗꯤ ꯈꯪꯗꯦ ꯍꯌꯦꯡ ꯍꯥꯏꯕ ꯆꯠꯂꯨꯔꯅꯤ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯄ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯩꯗꯤ ꯉꯝꯂꯣꯏ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯌꯥꯗꯕ ꯊꯣꯛꯂꯕ ꯑꯩ ꯁꯤꯗꯣꯛꯈꯤꯅꯤꯌꯦ ꯃꯗꯨꯗ ꯃꯥ ꯈꯪꯒꯗꯕꯅꯤ इहे मुखी इबेमा नंगसे वाखल थेलिदको मी ख्वाइगी ममा मचागा मत मानदे अमसुंगाई फै फै नखोइनो कनाना ngamge हाइबदो अयेंगे को कुलमासु अनिदुबु थेमजिनबा फना कना होने अदुबु याबा कौबा लैखिद्रे अनिमक अमगा अंगम तानदुना लैखि खोइदुम फना कुइरे माना कोम्बिरेगी थोंगादा लेबलग्लिबा असे अदुबु इमुंग असे कनागुंबा अमा फाबो उखिद्रे खोइदुम वाखल अदु खोइरांग खोइ साउनु नुंगाइतबनसु पिक थली फना हाइदुनसु अपोपा ममानी मतम कया नुमित कया पुंसी असा कया इंखलकपगी नुंगाइबा तांकक कया कोम्बिरेगा लोइनादुना खौबुम थन लही कया चुमिनखिबनी तसेंगना खोइदुम खनफम खंगलक्त्रे अवाबा हाइबदु थोकले हौजिक मा कैदौनी कोम्बिरेबु थादोकपसु ngamloidau खोइदुम फना थेंगनबा फावबा कोम्बिरेबु थोकलकप्रा हाइना ngaibani अदुबु थोकलखिद्रे खोइदुम उपाय लेतना हंजलगले नोंगानबदगी युमदु खोइदुमगी नुपि हाइरुनी हाइदुना मयाम अदुना हेक्तिल खोइदुम अपाय थुगाइबा लंखाइबा तौरई ngasidi कुलसु मयाम मांग अदुदा साउनिंबा इकाइबा यावरई कुलना मचादा हाय वरक्तबा अहल लमन मयाम लैरी तिल्ली हाइबसि खंद्रो अदुक यामना वखल ताट्रिबदु करिगि मीना अखोइसिबु करिनि हाइना खिनि अई अमा लैरी हाइबगी अकीबसु करिमता लैतम बाबा खोइना खलिसिबु कइनो अइगिनि हाइबदा नखोइ केमते खंजबो नचानासु यामना पामजदि तौबिनो हाइबदा नखोइना याजिबा ताबिरिबसिबु करिगिनो हाय अमबु ओइरे हौजिक मदुगी मतम नतेदना अहल लमन मयाम अमा तिल्ली मीना ताख्र खंख्रगा अखोइबु करिनि हाइना खनखिगनि नंबु अफबा हाइबा ngang इनबा अंगांगनि हाइनगद्रो खोइदुम मपा इबुंगो फावबा यावरकपदुदा मा उपाय लैखिद्रे सुमांगदा अहल मयाम अमसु तिल्ली मदु खंदुना खोइदुम असावबदु फाथादुना लैख्रे मुखी इमुंगदा तौरिबदु फना लोसिनबा होनै अदुबु खरा मखैदि मनिन नाइनि लैरिबा मयामदु चिबोन ngangnabasु हौरई मुखीना ngamduna सनारेबु मांगोल काख्रे nganbi दुकान थोकलुबदा मयामना चलुबगी हनरकलिबदु उइ मचागी खनबदा नुंगाइजदे nganbi हलक्तुना मी सिंगसे थमोय यामना पि मी ओइना पोकलगा असुकयामना थमोय पिक वखल पिकना हिंबा हौनदे हे इसाबु करी वातुना पामदे अखोइनसु मखोइगा ngai ओइ सुपाम पामदे होंखिबना यामना फरी इचासुने सनाना टेक्थकै उन्दुना होंगनि इसाबु इमौ ओइजगे हाइबा कोंगाइनि नामै तत मखोइदा लेगदबगी सरुकपुदि कोम्बिरे ममाना हाइरिबदु खोइदुमबुनि हाइबा खंग कोम्बिरे मासु खंगलिबनि ngasi खोइदुमनि मांगोल काबा नुमितने हाइबा कोम्बिरे पना हाइदुनसु नुंगाइते थमोय असे मचेत लिसिंग थोकना काइरिबनि खोइदुम नुंथिल पोपोब अदुदा तोम्बिगिदा लाई तोम्बिना खोइदुम उबदा ता खोइदुम कै लेरगे तोम्बी नंग कोम्बिरे बोमदा कौरचो आई माबु लोबु लाक्लिबनि आई माबु पुदुना चखरगे कइनो ता खोइदुमना हाइरिबो मदुबोय थोपा यागदौरिब्रो ngसाइतनि अहल मयाम अमा चतुना ता खोइदुमगी नुपि हाइनरुरिबदो अदुननि तोम्बी आइना माबु लोबु लाक्लिबसि आइना मसि थोकनि हाइदुना माबुसु आइना नहाना चेलेसे हाइबनि माना यादबनि आइदि मागा काइनबा ngamna चलो तोम्बी नंगना माबु थेमदुना अमता पुरो ता खोइदुम अदोय थोपा याबा वानते कोम्बिरेनसु कैदौनुंदा यारोय लाइबक्ता तमनमलबनि हाइना खंदो मागा उनरुरनु ता खोइदुम मसिना फरनि अदु यारोय तोम्बी आई मानतना अतोपा नुपिगा कैदौनुंदा लुहोंगै करिगुंबा माना लाओ हाइबा याजबदि होरेन नुमिदांग आइना मखोइगी थोंगालगी हाइनौ पाम्बी अदुदा थौरी यान्दुना सिगनि ता खोइदुम तौहैदि अदुमाय हाइगनु मासु ता खोइदुमगा कैसु काइननिंगामोय अदुबु मतांग असिना तौरिबो ओइरिनि तोम्बी आई अदु अदा अमता खंगदे आइगी हाइबाबु माबु पुदुना चट मसि खक्तनि चलो थेंकिनि नंग माबु पुदुना अमता लाओ नंग नतना आइगी मतेंग पांबिनबा कनामता लैते नहानसुने आइना फना कुइरबा फाव मखोइगी थोंगादा माबु थोरकपा ngaibani मा थोलक्तदुना आई हनबनि फरे ता खोइदुमना अदुमना खल्लबदि आई माबु कौरुरगे तोम्बी कोम्बिरेबु कौदुना लाई वारी पुंबसु लोइना तमलाई कोम्बिरे नुंगाइतना तोम्बी आई खंगी ता खोइदुमना आइबु कयाम नुंसी हाइबा
ꯑꯗꯨꯕꯨ ꯑꯩ ꯆꯠꯂꯔꯣꯏ ꯃꯥꯅ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯠꯂꯨꯕ ꯊꯣꯛꯂꯕꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈꯤꯕ ꯇꯥꯔꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯅꯪ ꯋꯥꯔꯤ ꯑꯃꯨꯛꯇꯪꯗꯤ ꯁꯦꯡꯅ ꯁꯥꯟꯅꯊꯣꯛꯎ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯅꯪ ꯅꯤꯡꯉꯝꯍꯧꯔꯣꯏ ꯀꯣꯝꯕꯤꯔꯦ ꯂꯥꯛꯑꯣ ꯃꯤꯅ ꯈꯪꯗꯧꯁꯨ ꯅꯠꯇꯦ ꯉꯥꯏꯍꯥꯛꯇꯪ ꯎꯅꯔꯨ ꯂꯥꯛꯑꯣ ꯇꯣꯝꯕꯤ ꯀꯣꯝꯕꯤꯔꯩꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯀꯣꯝꯕꯤꯔꯩ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯂꯥꯛꯏ ꯈꯣꯏꯗꯨꯝ ꯀꯣꯝꯕꯤꯔꯩꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯀꯣꯝꯕꯤꯔꯩ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯔꯒꯅꯤ ꯀꯣꯝꯕꯤꯔꯩ ꯈꯣꯏꯗꯨꯝꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯋꯥꯐꯝꯗꯨ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯍꯥꯏꯅꯕ ꯂꯣꯏꯔꯕ ꯅꯪꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯑꯩ ꯉꯝꯃꯣꯏ ꯇꯥꯈꯣꯏꯗꯨꯝ ꯄꯨꯝꯅꯃꯛꯇꯣ ꯍꯧꯈꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯎ ꯑꯗꯨ ꯌꯥꯔꯣꯏ ꯀꯣꯝꯕꯤꯔꯩ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯏꯟꯊꯣꯛꯂꯤꯕ ꯍꯥꯏꯌꯨ ꯃꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯈꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯈ꯭ꯔꯕꯒꯦ ꯀꯣꯝꯕꯤꯔꯩ ꯀꯞꯂꯛꯇꯨꯅ ꯇꯥꯈꯣꯏꯗꯨꯝ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯒ ꯃꯥꯡꯒꯣꯜ ꯀꯥꯔꯨꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯑꯦ ꯍꯥꯏꯕ ꯇꯥꯕꯗ ꯃꯥꯅ ꯑꯣꯏꯒꯗꯕ ꯃꯥꯅ ꯐꯥꯎꯒꯗꯕ ꯆꯩꯅꯥꯗꯣ ꯑꯩ ꯈꯪꯏ ꯃꯥꯒꯤꯗꯔ ꯅꯪꯅ ꯈꯜꯂꯤꯁꯦ ꯍꯥꯏꯌꯨ ꯑꯩ ꯑꯃꯅ ꯅꯪꯒ ꯀꯥꯏꯅꯕ ꯂꯥꯞꯅꯕ ꯃꯇꯝꯗ ꯑꯣꯏꯒꯗꯕ ꯋꯥꯒꯗꯕꯗꯣ ꯅꯪ ꯈꯪꯗꯦ ꯁꯤꯔꯥ ꯐꯔꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯊꯋꯥꯏꯅꯤ ꯈꯟꯖꯕ ꯅꯪꯅꯁꯨ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯑꯃꯗꯤ ꯏꯄꯥꯅꯁꯨ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯤ ꯑꯩꯒꯤ ꯋꯥ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗ꯭ꯔꯤ ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯋꯥꯕ ꯆꯩꯅꯥ ꯑꯁꯦ ꯀꯔꯝꯕ ꯑꯃꯨꯛ ꯂꯩꯔꯝꯒꯅꯤ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯀꯅꯥꯒꯤ ꯑꯁꯥꯗ ꯀꯅꯥꯒꯤ ꯃꯪꯂꯥꯟꯗ ꯑꯩꯅ ꯍꯤꯡꯂꯨꯒꯅꯤ ꯑꯗꯨꯕꯨ ꯀꯣꯝꯕꯤꯔꯩ ꯅꯪꯅ ꯆꯠꯈꯤꯒꯗꯧꯔꯤꯕ ꯂꯝꯕꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯏꯗꯨꯝ ꯆꯠꯀꯦ ꯇꯧꯏ ꯀꯣꯝꯕꯤꯔꯩ ꯈꯣꯏꯗꯨꯝꯒꯤ ꯃꯈꯨꯠ ꯐꯥꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯛ ꯀꯞꯂꯛꯏ ꯇꯥꯈꯣꯏꯗꯨꯝ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯈꯟꯕ ꯍꯧꯅꯕ꯭ꯔꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯟꯕ꯭ꯔꯣ ꯑꯩꯁꯨ ꯅꯪꯒ ꯂꯥꯞꯅꯕ ꯀꯥꯏꯅꯕꯗ ꯀꯌꯥꯝ ꯋꯥꯒꯅꯤ ꯀꯌꯥꯝ ꯀꯞꯀꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯀꯣꯝꯕꯤꯔꯩ ꯅꯍꯥꯟ ꯃꯈꯩ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯄꯤ ꯑꯗꯨ ꯑꯇꯠꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯈꯣꯏꯗꯨꯝ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯅꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯦꯞꯂꯤ ꯀꯔꯤꯒꯨꯝꯕ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯑꯩꯅ ꯍꯜꯂꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯀꯣꯝꯕꯤꯔꯩ ꯇꯣꯝꯕꯤ ꯃꯥꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯦ ꯇꯣꯝꯕꯤꯅ ꯀꯣꯝꯕꯤꯔꯩꯗ ꯀꯣꯝꯕꯤꯔꯩ ꯆꯠꯂꯣ ꯊꯣꯛꯑꯕ ꯃꯃꯥꯏ ꯂꯥꯛꯆꯔꯅꯤ ꯇꯥꯈꯣꯏꯗꯨꯝꯅꯁꯨ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯤꯁꯤꯗꯤ ꯆꯠꯂꯣ ꯀꯣꯝꯕꯤꯔꯩꯁꯨ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯨꯅ ꯑꯅꯤꯗꯨ ꯂꯥꯛꯂꯦ ꯁꯣꯝꯗꯅ ꯁꯅꯥꯔꯩ ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯁꯥꯒꯩꯒꯤ ꯃꯌꯥꯝ ꯑꯃꯅ ꯄꯨꯔꯛꯂꯝꯂꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯗꯨ ꯐꯥꯛ ꯐꯥꯛꯇꯨꯅ ꯌꯦꯡꯏ ꯃꯨꯈꯤ ꯃꯥꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ ꯃꯃꯧꯒꯤꯅꯤ ꯍꯥꯏꯅ ꯑꯄꯤꯛꯄꯗꯒꯤ ꯍꯧꯔꯒ ꯆꯥꯎꯈ꯭ꯔꯕ ꯐꯥꯎꯕ ꯃꯃꯜ ꯌꯥꯝꯂꯕ ꯉꯥꯛꯇꯅꯤ ꯁꯥꯒꯩꯒꯤ ꯃꯧ ꯑꯃꯅ ꯏꯁ ꯐꯖꯈ꯭ꯔꯦꯗ ꯁꯅꯥꯔꯩ ꯏꯕꯦꯝꯃ ꯅꯪꯒꯤ ꯐꯤꯁꯤꯗꯤ ꯂꯥꯏꯃ ꯃꯃꯜ ꯇꯥꯡꯉꯝꯒꯅꯤꯕꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦꯍꯦ ꯑꯩꯅ ꯅꯣꯡꯃ ꯀꯩꯊꯦꯜꯗ ꯍꯪꯉꯝꯕꯅꯤ ꯄꯥꯃꯟꯗꯅ ꯃꯃꯜꯗꯨ ꯇꯥꯕꯗ ꯈꯪꯗꯅ ꯆꯦꯜꯂꯛꯏꯅꯤ ꯑꯗꯨꯒ ꯏꯔꯥꯏ ꯂꯥꯏꯅ ꯅꯪꯒꯤꯗ ꯌꯧꯔꯛꯑꯦꯗꯅ ꯁꯅꯥꯔꯩ ꯏꯕꯦꯝꯃ ꯅꯔꯥꯏꯕꯛ ꯐꯩ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯨꯃꯥꯏꯅ ꯇꯧꯔꯕꯁꯤꯅꯗꯤ ꯍꯌꯦꯡꯋꯥꯏꯗꯤ ꯀꯝꯗꯧꯅꯤ ꯑꯗꯨꯕꯨꯗꯤ ꯃꯅꯦꯝꯗꯨꯅ ꯄꯥꯝꯖꯈ꯭ꯔꯕ ꯃꯤꯡ ꯐꯥꯎꯕ ꯁꯅꯥ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯂꯣꯏꯅ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯅꯤ ꯗꯣꯡ ꯗꯣꯡ ꯄꯨꯛꯇꯒꯅꯦ ꯋꯥ ꯊꯝꯕ ꯅꯠꯇꯦ ꯂꯥꯏꯕꯛ ꯐꯩꯗꯀꯣ ꯏꯕꯦꯝꯃ ꯁꯅꯥꯔꯩ ꯏꯕꯦꯝꯃ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯑꯁꯨꯝꯅ ꯁꯨꯝ ꯐꯕ ꯑꯣꯏꯌꯨꯀꯣ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯣꯏꯕ ꯄꯣꯡꯂꯥꯡ ꯂꯥꯡꯅꯩ ꯄꯨꯔꯛꯂꯤꯕ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯈꯣꯏꯗꯨꯝꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯏꯔꯥꯏ ꯂꯥꯏꯅ ꯂꯦꯞꯄꯤ ꯍꯦꯛꯇ ꯈꯪꯏ ꯁꯅꯥꯔꯩ ꯃꯌꯥꯝ ꯃꯃꯥꯡ ꯃꯌꯥꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯦꯟꯖꯩ ꯍꯔꯥꯎꯖꯩ ꯊꯦꯡꯅꯕ ꯐꯥꯎꯕ ꯃꯆꯥꯅꯨꯄꯥ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯀꯨꯜꯂ ꯃꯊꯥ ꯁꯥꯅ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯅꯣꯅꯦ ꯃꯥꯕꯨ ꯊꯤꯔꯨꯒꯗꯧꯔꯤꯁꯤꯕꯣ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯨꯈꯤ ꯁꯥꯎꯅ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯃꯈꯣꯏ ꯃꯄꯥ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯨ ꯅꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯒ ꯅꯪꯁꯨ ꯃꯄꯥ ꯅꯠꯇ꯭ꯔꯣ ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎ ꯏꯜꯂꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯌꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯔꯛ ꯑꯁꯤꯗ ꯕꯤꯅꯣꯅ ꯊꯣꯡ ꯊꯤꯜꯂꯛꯏ ꯇꯥꯆꯧ ꯇꯥꯆꯧ ꯑꯩꯅꯦ ꯕꯤꯅꯣꯅꯦ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ ꯃꯨꯈꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯏ ꯑꯗꯨꯒ ꯕꯤꯅꯣ ꯀꯩꯗꯧꯔꯦ ꯕꯤꯅꯣ ꯃꯊꯥ ꯁꯥꯅ ꯏꯅꯝꯃ ꯑꯩꯈꯣꯏ ꯈꯣꯏꯗꯨꯝꯗꯣ ꯀꯨꯜꯂ ꯄꯥꯈꯠꯅ
ꯈꯣꯏꯗꯨꯝ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯕꯤꯅꯣ? ꯇꯥꯆꯧ, ꯑꯩꯈꯣꯏ ꯈꯣꯏꯗꯨꯝꯗꯣ ꯃꯥꯒ ꯈꯪꯅꯕ ꯀꯣꯝꯕꯤꯔꯩꯗꯨ ꯄꯨꯗꯨꯅ ꯂꯥꯛꯍꯧꯔꯦ꯫ ꯃꯨꯈꯤ ꯂꯋꯥꯏꯗꯨ ꯄꯥꯏꯗꯨꯅ ꯐꯝꯊꯈꯤ꯫ ꯍꯥꯏ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯗꯤ ꯃꯥꯡꯉꯦꯗꯅ꯫ ꯀꯨꯂꯅ ꯃꯆꯟꯗ, ꯀꯔꯤꯅꯣꯅꯦ ꯕꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁꯦꯡꯕꯔꯅꯦ? ꯍꯣꯏ ꯇꯥꯆꯧ, ꯁꯦꯡꯉꯦ, ꯀꯨꯏꯗ꯭ꯔꯤꯌꯦ ꯂꯥꯛꯄ꯫ ꯃꯥ ꯂꯥꯛꯄꯒ ꯑꯩ ꯄꯥꯎ ꯄꯤꯕ ꯆꯦꯜꯂꯛꯏꯁꯤꯅꯤ꯫ ꯏꯁ, ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ, ꯀꯝꯗꯧꯅꯤ? ꯃꯨꯈꯤ ꯁꯥꯎꯅ, ꯆꯠꯂꯨ ꯕꯤꯅꯣ, ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯤꯟꯗꯣꯛꯎꯆꯣ꯫ ꯅꯠꯇ꯭ꯔꯗꯤꯅꯦ, ꯑꯩ ꯂꯥꯛꯂꯒꯅꯦ ꯃꯉꯛ ꯁꯝ ꯑꯗꯨ ꯂꯩꯊꯦꯛꯇꯨꯅ ꯊꯧꯔꯤ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯕ ꯁꯣꯏꯔꯣꯏ꯫ ꯆꯠꯂꯣ, ꯅꯪꯅ ꯊꯣꯛꯄ ꯐꯅꯅꯕ ꯁꯤꯜꯂꯨ꯫ ꯑꯩ ꯃꯁꯛꯇꯣ ꯎꯅꯤꯡꯗꯦ, ꯑꯩꯉꯣꯟꯗ ꯎꯍꯜꯂꯛꯀꯅꯨ꯫ ꯏꯅꯝꯃ, ꯑꯗꯨ ꯌꯥꯔꯣꯏ, ꯍꯧꯖꯤꯛ ꯉꯜꯂꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯥꯟꯅꯁꯤ꯫ ꯀꯔꯤ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯉꯁꯥꯏꯗ ꯅꯠꯇ꯭ꯔꯣ ꯃꯥꯡꯒꯣꯜ ꯀꯥꯔꯨꯔꯤꯗꯨꯕꯣ? ꯆꯠꯂꯣ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯥ ꯌꯨꯝꯁꯤꯗꯅꯦ ꯆꯪꯉꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯀꯨꯜꯂ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯥꯎꯈꯠꯂꯛꯏ꯫ ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯋꯥꯊꯤꯕꯤ ꯃꯆꯥ! ꯃꯁꯤꯗ ꯊꯣꯛꯅꯅꯕ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯐꯔꯝꯃꯅꯤꯅꯦ, ꯀꯔꯤ ꯁꯥꯔꯦ? ꯅꯆꯥ ꯅꯨꯄꯥꯅ ꯄꯥꯝꯗꯨꯅ ꯄꯨꯔꯛꯂꯕ ꯑꯗꯨꯕꯨ… ꯑꯣ, ꯃꯥꯅ ꯄꯥꯝꯂꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯑꯩꯗꯤ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯩꯗꯤꯅꯦ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯃꯨꯈꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯤ꯫ ꯕꯤꯅꯣꯅ ꯀꯨꯜꯂꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯥꯆꯧ, ꯋꯥꯁꯦ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯔꯤ꯫ ꯕꯦꯝꯃ, ꯆꯠꯂꯣ, ꯉꯁꯤꯗꯤ ꯃꯈꯣꯏꯗꯣ ꯑꯗꯨꯝ ꯂꯩꯍꯜꯂꯨ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯅꯦ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯅꯪ ꯇꯥꯆꯧ ꯍꯌꯦꯡ ꯂꯥꯛꯑꯒ ꯍꯩꯗꯣꯛꯄ ꯆꯠꯂꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯔꯦ ꯇꯥꯆꯧ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯏꯅꯝꯃꯕꯨ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ꯫ ꯍꯥꯏꯅ ꯑꯅꯤꯗꯨ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯋꯥ ꯋꯥ ꯂꯥꯎꯅꯩ꯫ ꯅꯨꯄꯤ ꯑꯃ ꯃꯥꯡꯒꯣꯜ ꯀꯥꯕ ꯍꯜꯂꯛꯄꯒ ꯀꯣꯝꯕꯤꯔꯩ ꯆꯦꯜꯂꯦ ꯍꯥꯏꯅ ꯈꯔ ꯑꯃꯅ ꯐꯅ ꯉꯥꯡꯅꯩ, ꯈꯔ ꯑꯃꯅ ꯀꯣꯝꯕꯤꯔꯩꯕꯨ ꯆꯤꯡꯊꯗꯨꯅ ꯉꯥꯡꯅꯩ꯫ ꯃꯨꯈꯤ ꯆꯦꯟꯕ ꯊꯤꯟꯕ ꯐꯥꯎꯕ ꯌꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯀꯣꯝꯕꯤꯔꯩ ꯃꯁꯛ ꯐꯥꯎꯕ ꯃꯥ ꯎꯈꯤꯗꯦ꯫ ꯂꯥꯞꯅꯕ ꯅꯠꯇꯕꯅꯤꯅ ꯃꯨꯈꯤꯒꯤ ꯃꯇꯧꯗꯣ ꯉꯥꯟꯕꯤ ꯂꯣꯏꯅ ꯇꯥꯏ꯫ ꯉꯥꯟꯕꯤ ꯁꯥꯎꯅ, ꯀꯔꯤ ꯃꯇꯤꯛ ꯂꯩꯗꯨꯅ ꯃꯥꯅ ꯃꯆꯥꯅꯨꯄꯥꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕ ꯃꯃꯧꯕꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯕ? ꯃꯥꯒꯤ ꯃꯇꯧꯗꯣ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯍꯥꯟꯅ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟꯅ ꯁꯨꯡꯂꯩ ꯂꯩꯔꯣꯏ꯫ ꯉꯥꯟꯕꯤ ꯑꯩꯒꯤ ꯏꯇꯤꯛꯁꯨ ꯃꯥꯁꯨ ꯈꯪꯁꯅꯨ꯫ ꯀꯣꯝꯕꯤꯔꯩ ꯃꯌꯥꯝ ꯆꯪꯗꯨꯅ ꯉꯥꯡꯕꯤꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯉꯥꯟꯕꯤꯅ ꯁꯥꯎꯅ, ꯇꯥꯅꯤꯡꯗꯦ, ꯀꯞꯄꯛꯀꯅꯨ꯫ ꯅꯪꯅ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯀꯩꯗꯧꯕꯒꯤ ꯍꯧꯖꯤꯛꯇꯗ ꯀꯞꯂꯤ? ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯇꯣꯝꯕꯤꯒꯤ ꯃꯃꯥꯅ, ꯇꯣ, ꯀꯞꯀꯅꯨ, ꯀꯞꯄꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ꯫ ꯍꯣꯡꯕꯨ ꯍꯣꯡꯂꯕꯁꯨ, ꯍꯣꯡꯕꯨ ꯍꯣꯡꯗ꯭ꯔꯕꯁꯨ꯫ ꯀꯩꯗꯧꯕꯒꯤ ꯍꯣꯡꯉꯣꯏ? ꯍꯣꯡꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯍꯣꯡꯂꯣꯏ ꯍꯥꯏꯔꯕꯁꯨ ꯂꯩꯔꯤꯕ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝꯗꯣ ꯀꯣꯠꯇꯅ ꯂꯧꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯥ ꯀꯝꯗꯧꯒꯦ ꯌꯦꯡꯒꯦ꯫ ꯍꯦ, ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯂꯩ? ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯎꯁꯤꯠꯇꯕ꯫ ꯁꯣꯝꯗꯁꯨ ꯄꯥꯎꯗꯨ ꯇꯥꯔꯦ꯫ ꯁꯅꯥꯔꯩꯒꯤ ꯃꯄꯥ ꯁꯥꯎꯕꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯅꯥꯔꯩ ꯑꯃꯗꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯈꯥꯝꯅꯩ꯫ ꯃꯈꯣꯏ ꯃꯄꯥ, ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣ, ꯀꯩꯗꯧꯔꯒꯦ? ꯇꯞꯅ ꯏꯪꯅ ꯈꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯕꯨ ꯈꯥꯝꯒꯅꯨ, ꯊꯥꯡꯁꯤꯅ ꯃꯀꯛ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ꯫ ꯉꯔꯥꯡꯇ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯤꯕꯒ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ, ꯃꯗꯨ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔꯣ? ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ! ꯁꯅꯥꯔꯩ ꯀꯞꯇꯨꯅ, ꯕꯥꯕꯥ, ꯑꯝꯇ ꯇꯞꯊꯕꯤꯌꯨ꯫ ꯃꯈꯣꯏꯒꯤ ꯃꯤ ꯀꯧꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ꯫ ꯑꯩ ꯃꯤꯒꯤ ꯃꯥꯡꯗ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯅꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯅ ꯐꯒꯅꯤ꯫ ꯏꯆꯥꯁꯦ ꯆꯦꯜꯂꯨꯕꯁꯨ ꯅꯠꯇꯦ, ꯍꯣꯡꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯀꯔꯤꯒꯤ ꯍꯣꯡꯗꯕ? ꯍꯣꯡꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯍꯌꯦꯡꯃꯛ ꯃꯈꯣꯏꯒꯤ ꯃꯤ ꯀꯧꯒꯅꯤ, ꯂꯥꯛꯇꯕꯁꯨ ꯌꯥꯏ꯫ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯃꯌꯨꯝ ꯃꯗꯨ ꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯕ ꯉꯝꯗ꯭ꯔꯕ ꯌꯦꯡꯉꯨ꯫ ꯃꯣꯏ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ꯫ ꯉꯔꯥꯡꯇꯅꯤ ꯁꯅꯥꯔꯩꯒꯤ ꯂꯥꯏꯕꯛ ꯍꯥꯏꯅꯈꯤꯕ, ꯉꯁꯤꯅ ꯑꯃꯨꯛ ꯀꯌꯥꯗ ꯊꯤꯅ ꯉꯥꯡꯅꯕꯤꯈ꯭ꯔꯕ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯉꯛꯄꯅꯤ꯫ ꯀꯨꯜꯂ ꯉꯥꯟꯕꯤꯅ ꯀꯧꯔꯛꯇꯨꯅ ꯋꯥ ꯂꯦꯞꯅꯕ ꯆꯠꯂꯨꯏ꯫ ꯀꯨꯜꯂ ꯃꯊꯥ ꯁꯥꯅ ꯍꯜꯂꯛꯏ꯫ ꯃꯨꯈꯤꯅ ꯀꯨꯜꯂꯗ, ꯃꯈꯣꯏ ꯃꯄꯥ ꯀꯔꯤ ꯍꯥꯏꯔꯛꯑꯦ? ꯁꯦꯜ ꯀꯌా ꯄꯤꯌꯨ ꯍꯥꯏꯔꯛꯀꯦ? ꯍꯥꯏꯔꯛꯄꯗꯣ ꯄꯤꯊꯣꯛꯈ꯭ꯔꯁꯤ꯫ ꯀꯨꯜꯂ ꯃꯨꯈꯤꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯄꯥꯟꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯃꯥ ꯃꯆꯥꯗꯨꯅ ꯅꯪꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ, ꯅꯪꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯨꯈꯤ ꯀꯞꯇꯨꯅ, ꯀꯔꯤꯅꯣ ꯋꯥꯗꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯐꯨꯕꯤꯔꯤꯁꯤꯕꯣ? ꯐꯨꯕ ꯇꯥꯕꯅꯤ, ꯐꯨꯕꯗ ꯅꯠꯇꯦ, ꯍꯥꯠꯇꯣꯛꯑꯒ ꯐꯒꯗꯕꯅꯤ꯫ ꯈꯣꯏꯗꯨꯝ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯕꯥꯕꯥ, ꯀꯔꯤ ꯍꯥꯏꯔꯛꯑꯕꯒꯦ? ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕꯁꯤꯗ ꯍꯣꯡꯕ ꯇꯥꯔꯦ꯫ ꯃꯨꯈꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯨꯟꯗꯨꯅ ꯁꯤꯒꯗꯧꯔꯦ꯫ ꯀꯔꯤ? ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ, ꯁꯨꯛꯌꯥ ꯌꯥꯔꯣꯏ, ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫
ꯅꯪꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯕ꯭ꯔꯣ? ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯆꯦꯜꯂꯨꯔꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯏꯟꯕ ꯇꯥꯕ꯫ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕꯁꯤꯕꯨ꯫ ꯀꯨꯜ ꯑꯃ ꯐꯤꯀꯟꯗꯨꯅ ꯁꯥꯎꯅ ꯏꯃꯨꯡ ꯆꯪꯈꯤ, ꯃꯨꯈꯤ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯑꯣꯛꯈꯣꯡꯅ ꯀꯞꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯃꯨꯈꯤ ꯍꯦꯟꯅ ꯊꯧꯅꯥ ꯂꯥꯛꯏ꯫ ꯐꯩ ꯉꯁꯤ ꯅꯪꯅ ꯉꯝꯗꯨꯅ ꯍꯣꯡꯕ ꯊꯣꯛꯂꯕ꯫ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯈꯤ꯫ ꯉꯁꯤ ꯑꯩꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯁꯅꯥꯔꯩꯒꯤ ꯃꯄꯥꯁꯨ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯇꯥꯔꯦ꯫ ꯃꯈꯣꯏ ꯑꯁꯦꯡꯕ ꯑꯁꯤ ꯂꯣꯏꯅ ꯈꯪꯅꯔꯛꯂꯦ꯫ ꯁꯅꯥꯔꯩ ꯃꯄꯥ ꯁꯥꯎꯗꯨꯅ ꯀꯨꯝꯕꯤꯔꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯒꯤꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯊꯥꯖꯜꯂꯤ꯫ ꯃꯁꯤ ꯐꯥꯎꯕ ꯃꯨꯈꯤ ꯁꯤꯡꯆꯦꯞ ꯊꯥꯕ ꯇꯣꯛꯇ꯭ꯔꯤ꯫ ꯁꯅꯥꯔꯩ ꯀꯞꯇꯨꯅ, "ꯕꯥꯕꯥ, ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯔꯣꯏ꯫ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯅꯅꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ." ꯃꯃꯥ ꯏꯕꯦꯝꯃꯅ ꯁꯥꯎꯅ, "ꯀꯔꯤꯒꯤ ꯏꯀꯥꯏꯕ? ꯑꯩꯈꯣꯏꯅ ꯅꯝꯗꯨꯅ ꯂꯩꯁꯤꯜꯂꯕꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯡꯅ ꯊꯣꯡꯅ ꯏꯆꯥꯕꯨ ꯄꯥꯝꯃꯦ ꯍꯥꯏꯖꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛ ꯃꯃꯥ ꯑꯗꯨꯅ ꯄꯥꯝꯗꯗꯨꯅ ꯊꯤꯅ ꯐꯥꯎꯕ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯍꯣꯡꯖꯔꯦ ꯍꯥꯏꯔꯕꯁꯨꯅꯦ ꯀꯩꯁꯨ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯃꯥꯗꯨꯅꯅꯦ ꯂꯥꯛꯇꯨꯅꯁꯨ ꯍꯥꯏꯔꯝꯂꯤꯕꯗꯨꯅꯤ꯫ ꯆꯪꯁꯤꯜꯂꯕꯅꯤꯅ ꯑꯉꯝ ꯇꯥꯟꯕ ꯇꯥꯔꯦ꯫ ꯃꯥꯏ ꯂꯩꯗꯨꯅ ꯀꯔꯤꯒꯤ ꯆꯦꯜꯂꯨꯒꯅꯤ?" ꯁꯣꯝꯗꯁꯨ ꯑꯗꯨꯉꯥꯏ ꯀꯣꯝꯕꯤꯔꯩꯅ ꯃꯃꯥꯗ, "ꯏꯃꯥ, ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯑꯁꯤ꯫ ꯅꯣꯡꯃꯇꯗ ꯅꯨꯄꯥ ꯑꯃꯅ ꯀꯔꯝꯅ ꯅꯨꯄꯤ ꯑꯅꯤ ꯂꯨꯍꯣꯡꯗꯣꯏꯅꯣ? ꯅꯆꯥꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯆꯔꯒꯦ꯫ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯑꯁꯤ." "ꯅꯪ ꯑꯗꯨ ꯍꯥꯟꯅ ꯀꯔꯤꯒꯤ ꯈꯜꯍꯧꯗꯦ? ꯅꯪꯕꯨ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯐꯥꯗꯨꯅ ꯊꯥꯡꯇꯣꯛꯈꯤꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯃꯤꯒꯤ ꯃꯥꯡꯒꯣꯜ ꯀꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯡꯅ ꯊꯣꯡꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕꯗꯣ? ꯍꯣꯡꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ." "ꯏꯃꯥ, ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ, ꯇꯣꯛꯑꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯕꯁꯨ ꯀꯤ꯫ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯇꯥꯗꯕ ꯃꯃꯥꯗꯨꯅ ꯀꯔꯝꯅ ꯑꯩꯒꯤꯗꯤ ꯇꯥꯗꯣꯏꯅꯣ? ꯏꯃꯥ, ꯑꯩ ꯇꯁꯦꯡꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯀꯤꯔꯦ." ꯉꯥꯟꯕꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯖꯩ꯫ ꯉꯥꯟꯕꯤ ꯀꯞꯇꯨꯅ, "ꯀꯔꯤꯒꯤ ꯀꯤꯒꯗꯧꯔꯤꯕꯅꯣ? ꯈꯣꯏꯗꯨꯝꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯁꯤꯗꯤ꯫ ꯃꯈꯣꯏꯅ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯥꯁꯨ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯏꯆꯥꯕꯨ ꯑꯃꯨꯕ ꯀꯥꯂꯤ ꯑꯃꯅ ꯇꯩꯁꯤꯜꯂꯝꯗꯨꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯗꯥꯛꯐꯝ ꯑꯃ ꯊꯅꯝꯕ ꯑꯁꯤꯗꯤꯅꯦ ꯏꯃꯥ ꯈꯪꯕ ꯉꯝꯃꯤ꯫ ꯃꯈꯣꯏ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯃꯟꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯆꯅꯤ꯫ ꯍꯧꯖꯤꯛ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯕꯅꯤ꯫ ꯈꯣꯏꯗꯨꯝꯅꯁꯨ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤ꯫ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯣꯏ, ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ." ꯀꯣꯝꯕꯤꯔꯩꯗꯨ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯅꯝꯗꯅ ꯍꯣꯡꯕ ꯇꯥꯔꯦ꯫ ꯈꯣꯏꯗꯨꯝ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯆꯩꯔꯥꯛ ꯑꯗꯨꯗ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯂꯨꯍꯣꯡꯕꯗꯨ ꯌꯥꯕꯗ ꯇꯥꯔꯦ꯫ ꯉꯁꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯨꯈꯤ ꯀꯦꯔꯤ ꯂꯥꯡꯂꯤ ꯍꯥꯏꯕꯕꯨ ꯃꯊꯃꯣꯏ ꯑꯗꯨ ꯆꯥꯛꯄꯅ ꯂꯣꯏꯔꯦ꯫ ꯀꯨꯜꯂꯅ ꯃꯥꯒꯤ ꯅꯨꯄꯤꯗ, "ꯌꯦꯡꯉꯣꯏ, ꯑꯅꯛꯄꯗꯣ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ꯫ ꯍꯜꯂꯛꯄꯗꯅꯦ ꯑꯃꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯤ." ꯃꯨꯈꯤ ꯁꯥꯎꯅꯤꯡꯅ, "ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯃꯗꯒꯤ ꯍꯦꯟꯗꯦ꯫ ꯂꯨꯍꯣꯡꯕ ꯑꯅꯤ ꯆꯠꯄ ꯉꯝꯃꯣꯏ꯫ ꯉꯜꯂꯤꯀꯥꯟ ꯑꯁꯤꯗꯅꯦ ꯃꯃꯥ ꯁꯥꯕꯤ ꯑꯃ ꯊꯤꯕꯤꯍꯧ." ꯍꯥꯏ ꯅꯪ ꯆꯩ ꯆꯥꯒꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ꯫ ꯃꯅꯥ ꯃꯅꯤꯟ ꯌꯥꯝꯅ ꯅꯥꯏꯅꯒꯨꯝꯁꯤ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯉꯝꯃꯣꯏ꯫ ꯕꯤꯅꯣꯕꯨ ꯁꯥꯍꯜꯂꯨ꯫ ꯑꯩꯒꯤ ꯏꯃꯧ ꯑꯅꯤ ꯁꯨꯗꯦ꯫ ꯃꯥꯕꯨ ꯑꯩꯅ ꯏꯃꯧ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯑꯩꯅꯦ ꯃꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯎꯅꯤꯡꯗꯦ." ꯈꯣꯏꯗꯨꯝ ꯇꯥꯏ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯗꯨ꯫ ꯈꯣꯏꯗꯨꯝ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, "ꯐꯔꯦ, ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯀꯣꯝꯕꯤꯔꯩ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯎꯕꯤꯔꯨꯔꯅꯨ꯫ ꯑꯩꯁꯨ ꯄꯥꯕꯒꯤ ꯃꯥ ꯌꯦꯡꯗꯨꯅ ꯁꯅꯥꯔꯩꯕꯨ ꯂꯧꯕꯗꯤ ꯆꯠꯂꯨꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯊꯦꯡꯅꯕꯤꯒꯗꯕꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤ ꯈꯛꯇꯅꯤ ꯁꯅꯥꯔꯩꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯒꯗꯕ꯫ ꯃꯇꯨꯡ ꯇꯥꯕꯗꯤ ꯑꯩꯒꯤ ꯏꯃꯤ ꯐꯥꯎꯕ ꯅꯦꯠꯄ ꯐꯪꯉꯣꯏ꯫ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯀꯣꯝꯕꯤꯔꯩ ꯈꯛꯇꯅꯤ꯫ ꯀꯅꯥ ꯑꯃꯠꯇꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏ." ꯑꯅꯤꯁꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯉꯝ ꯇꯥꯟꯅꯔꯛꯏ꯫ ꯑꯃꯅ ꯑꯃꯕꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯥꯅ ꯈꯜꯂꯤꯕꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ, ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯨꯈꯤ ꯃꯥꯁꯨ ꯀꯣꯝꯕꯤꯔꯩꯕꯨ ꯁꯤꯡꯅꯔꯤ, ꯈꯣꯏꯗꯨꯝ ꯃꯥꯁꯨ ꯁꯅꯥꯔꯩꯕꯨ ꯁꯤꯡꯅꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯣꯏꯗꯨꯝ ꯁꯅꯥꯔꯩꯕꯨ ꯂꯧꯔꯨꯔꯒ ꯀꯣꯝꯕꯤꯔꯩꯕꯨ ꯑꯃꯨꯛ ꯂꯧꯔꯨꯔꯦ꯫ ꯅꯣꯡꯃ ꯑꯁꯤꯗ ꯕꯣꯔ ꯑꯃꯒꯤ ꯀꯩꯅꯥ ꯑꯅꯤ ꯑꯣꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯅꯤ ꯊꯨꯡꯂꯔꯦ꯫ ꯈꯣꯏꯗꯨꯝ ꯂꯨꯍꯣꯡꯕ ꯑꯁꯤ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯗꯕ ꯈꯪꯗꯕ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯑꯉꯛꯄꯅꯤ, ꯑꯍꯥꯟꯕꯅꯤ ꯅꯣꯡꯃꯗ ꯅꯨꯄꯤ ꯑꯅꯤ ꯂꯨꯍꯣꯡꯕ꯫ ꯅꯨꯄꯥ ꯑꯃꯅ ꯂꯨꯍꯣꯡꯐꯥꯟ ꯑꯅꯤ ꯐꯝꯕ, ꯕꯣꯔ ꯑꯃꯒꯤ ꯀꯩꯅꯥ ꯑꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤꯅꯈꯤ꯫ ꯀꯩꯅꯥ ꯑꯅꯤꯃꯛ ꯃꯊꯧ ꯃꯉꯝ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯏ꯫ ꯌꯥꯎꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯃꯨꯈꯤ ꯃꯥꯇꯅꯤ꯫ ꯑꯁꯥꯎꯕ ꯑꯗꯨꯅ ꯀꯣꯝꯕꯤꯔꯩꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯃꯨꯈꯤ ꯌꯥꯎꯈꯤꯗꯦ꯫ ꯃꯅꯦ ꯏꯕꯦꯝꯃ ꯕꯤꯅꯣꯅ ꯃꯃꯥ ꯁꯥꯗꯨꯅ ꯍꯣꯡꯉꯤ꯫ ꯁꯅꯥꯔꯩ ꯃꯥꯒꯤ ꯃꯤꯆꯪꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯃꯨꯈꯤ ꯂꯦꯞꯄꯤ꯫ ꯀꯣꯝꯕꯤꯔꯩ ꯃꯥꯒꯤ ꯃꯤꯆꯪꯗ ꯈꯣꯏꯗꯨꯝꯅ ꯂꯦꯞꯂꯤ꯫ ꯀꯅꯥꯅ ꯉꯝꯕ, ꯀꯔꯤ ꯊꯣꯛꯂꯒꯕ